ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯥꯏꯈꯣꯝꯕ ꯁꯝꯖꯦꯠ ꯁꯥꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯆꯤꯡꯌꯥ ꯑꯃꯗ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯂꯨꯆꯤꯡꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯔꯩ ꯂꯩꯇ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕ ꯈꯨꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯍꯟꯗꯛꯇ ꯅꯧꯅ ꯌꯨꯝꯄꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯛꯄꯗ ꯉꯥꯏꯖꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯅ ꯈꯝꯕꯇꯣꯟ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯈꯝꯕꯇꯣꯟꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯅ ꯊꯝꯕꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯈꯝꯕꯇꯣꯟꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯊꯝꯕꯥꯜꯁꯨ ꯈꯝꯕꯇꯣꯟꯒ ꯆꯞ ꯃꯥꯟꯅꯩ ꯅꯧꯅ ꯃꯥꯕꯨ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯃꯛ ꯀꯥꯏꯅꯈꯤꯗꯨꯅ ꯀꯅꯥ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯅꯦꯝꯃꯟꯗꯣꯟ ꯀꯌꯥꯅ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯊꯝꯕꯥꯜꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤ ꯉꯥꯝꯈꯤꯒꯗꯒꯦ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯄꯅ ꯄꯥꯈꯪ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯃꯔꯤꯁꯨ ꯂꯩꯅꯩ ꯍꯥꯏꯕꯁꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯌꯥꯝꯕꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯈꯝꯕꯇꯣꯟꯁꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯑꯍꯜ ꯂꯃꯟ ꯀꯌꯥꯗꯁꯨ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯀꯥꯏꯖꯗꯕ ꯃꯤꯑꯣꯏꯅꯤ꯫ ꯊꯝꯕꯥꯜꯁꯨ ꯈꯝꯕꯇꯣꯟꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥꯁꯨ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯩ꯫ ꯈꯨꯜꯒꯤ ꯑꯃꯗꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯅꯦꯝꯃꯟꯗꯣꯜ ꯀꯌꯥꯅ ꯊꯝꯕꯥꯜꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤ꯫ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯔꯗꯨꯅ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯔꯛꯇ꯭ꯔꯕꯁꯨ, ꯆꯔꯥ ꯅꯥꯝꯃꯇ ꯆꯥꯖꯔꯛꯂꯕꯁꯨ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯊꯝꯕꯥꯜꯅ ꯀꯟꯅꯁꯨ ꯅꯣꯝꯗꯨꯅ ꯍꯣꯠꯅꯖꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯊꯥꯕꯨꯡ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯈꯝꯕꯇꯣꯟꯁꯨ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇꯒꯤ ꯁꯝꯅ ꯃꯐꯩ ꯑꯃꯠꯇ ꯍꯦꯟꯗꯣꯛꯇꯅ ꯆꯠꯊꯣꯛꯇꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯁꯦꯟꯅꯖꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯅꯤ꯫ ꯊꯝꯕꯥꯜ ꯑꯃꯗꯤ ꯈꯝꯕꯇꯣꯟ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯖꯗꯨꯅ ꯑꯃꯛꯄ ꯌꯥꯎꯗ ꯊꯣꯛꯂꯤꯕ ꯅꯣꯡꯗꯣꯜ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯖꯔꯤ꯫ ꯊꯝꯕꯥꯜ, ꯀꯨꯏꯔꯔꯣꯏꯀꯣ ꯑꯩꯈꯣꯏꯁꯨ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯕ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯇꯞꯅ ꯅꯥꯜꯂꯗꯨꯅ ꯈꯣꯏꯔꯣꯝ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯊꯝꯕꯥꯜꯅ, ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥꯁꯦ, ꯑꯩꯗꯤ ꯎꯅꯤꯡꯕꯅ ꯏꯈꯧ ꯂꯥꯡꯂꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯀꯨꯏꯔꯔꯣꯏ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯕ ꯅꯨꯃꯤꯠ ꯁꯤꯡꯖꯤꯟ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗꯒꯤ ꯈꯝꯕꯇꯣꯟ ꯆꯤꯟꯕꯥꯜꯗꯒꯤ ꯃꯣꯃꯣꯟ ꯇꯧ ꯃꯤꯠ ꯑꯅꯤꯗꯨ ꯊꯤꯡꯕ ꯉꯝꯗꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯃꯄꯨꯔꯣꯏꯕꯗꯨ ꯌꯦꯡꯖꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯈꯝꯕꯇꯣꯟꯅ ꯑꯗꯨꯝꯅ ꯀꯞꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯗꯨꯅ, ꯀꯩꯗꯧꯕꯤꯔꯕꯒꯦ ꯍꯧꯖꯤꯛꯁꯤꯕꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯋꯥ ꯑꯃꯒꯨꯝꯅ ꯀꯞꯂꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯝꯕꯇꯣꯟꯗ ꯌꯦꯡꯂꯗꯨꯅ ꯍꯪꯖꯔꯛꯏ꯫ ꯈꯝꯕꯇꯣꯟꯁꯨ ꯁꯤꯟꯊꯔꯤꯕ ꯃꯄꯤ ꯑꯗꯨ ꯃꯈꯨꯠꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯆꯩ, ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯦ꯫ ꯑꯩꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯑꯩꯕꯨ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯄꯥꯠꯇ ꯂꯥꯡꯀꯥꯏꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯤꯛꯂꯤꯕ ꯅꯋꯥ ꯑꯣꯏꯕꯅ ꯑꯩꯁꯨ ꯏꯟꯅꯔꯛꯀꯦ ꯍꯥꯏꯅ ꯏꯃꯥꯗ ꯅꯥꯎꯊꯤ ꯁꯥꯖꯈꯤꯕꯗꯣ꯫ ꯑꯃꯝ ꯑꯉꯥꯜ ꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯏꯀꯣꯛꯊꯛ ꯑꯁꯤꯗ ꯅꯥꯟꯊꯕꯤꯗꯨꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯏꯆꯥꯒꯤ ꯑꯆꯧꯕ ꯉꯥ ꯑꯃ ꯐꯥꯔꯛꯀꯦ, ꯏꯁꯥꯅ ꯍꯌꯦꯡ ꯁꯥꯔꯤꯞ ꯀꯥꯡꯗꯣꯡ ꯐꯥꯗꯨꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯃꯥ ꯄꯥꯕꯅ ꯑꯃꯨꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯒ ꯏꯆꯥꯅ ꯆꯠꯇꯨꯅ ꯉꯥ ꯐꯥꯕ ꯂꯥꯡꯀꯥꯏꯕ ꯇꯧꯒꯗꯕꯅꯤ꯫ ꯃꯗꯨ ꯍꯥꯏꯅ ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯊꯅꯝꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯝꯂꯤꯕ ꯄꯨꯗꯣꯜꯒꯤ ꯃꯉꯥꯜ ꯃꯔꯛꯇ ꯎꯈꯤꯕ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯃꯈꯣꯏ ꯂꯩꯖꯔꯝꯂꯕꯗꯤ ꯃꯁꯨ ꯐꯪꯒꯗꯣꯔꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏꯁꯨ ꯈꯪꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯒꯅꯤꯀꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯇꯣꯟ ꯀꯞꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯈꯝꯕꯇꯣꯟꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯌꯥꯔꯦꯁꯤ, ꯇꯣꯛꯄꯤꯔꯣ, ꯀꯩꯗꯧꯕꯒꯦ? ꯂꯩꯔꯣꯏꯈ꯭ꯔꯕ ꯃꯈꯣꯏꯒꯤꯗꯃꯛ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ꯫ ꯑꯩꯁꯨ ꯅꯧꯅ ꯑꯄꯣꯛꯄꯤ ꯑꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧ ꯀꯥꯏꯅꯔꯕ ꯃꯆꯥ ꯑꯃꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯄꯟꯊꯧꯁꯨ ꯃꯁꯛ ꯈꯪꯂꯛꯇꯦ꯫ ꯑꯩꯒꯤ ꯂꯥꯏꯔꯕ ꯄꯂꯦꯝ ꯏꯃꯥ ꯑꯗꯨꯁꯨ ꯄꯟꯊꯧꯒꯤ ꯋꯥꯈꯜꯅ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯄꯤꯛꯂꯤꯕꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯂꯥꯏꯔꯕ ꯄꯂꯦꯝ ꯏꯃꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ
ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯩꯅ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯇꯥꯕꯗ ꯍꯔꯥꯎꯖꯔꯝꯒꯅꯤ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯌꯥ ꯑꯃꯒꯤ ꯃꯄꯥꯝ ꯂꯝꯗꯝꯗꯒꯤ ꯃꯃꯥ ꯃꯆꯦ ꯃꯗꯣꯜ ꯀꯌꯥ ꯂꯥꯛꯄꯗ ꯍꯔꯥꯎꯅ ꯅꯣꯛꯅꯣꯛꯇꯨꯅ ꯂꯩꯕꯗꯣ ꯃꯗꯨ ꯎꯔꯒ ꯑꯩꯁꯨ ꯌꯥꯝꯅ ꯀꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯊꯤꯅ ꯇꯝꯂꯝꯂꯕꯤ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯊꯝꯕꯥꯜꯂꯩꯒꯤ ꯏꯐꯝꯗꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯇꯝꯕꯤꯔꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯁꯨ ꯃꯊꯃꯣꯏꯗꯨ ꯁꯣꯛꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯈꯝꯕꯇꯣꯟꯅ ꯊꯝꯕꯥꯜꯁꯨ ꯁꯝꯕꯤꯗꯨꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯗ ꯊꯝꯕꯥꯜꯗꯨ ꯃꯕꯨꯛꯇꯨ ꯂꯦꯡꯕ ꯊꯤꯟꯕ ꯀꯟꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯝꯕꯇꯣꯟꯁꯨ ꯊꯝꯕꯥꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯗꯣꯜ ꯑꯃꯨꯁꯅꯥꯕꯨ ꯈꯝꯕꯇꯣꯟꯅ ꯀꯧꯔꯨꯔꯤ꯫ ꯈꯝꯕꯇꯣꯟꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯁꯦꯟꯕꯤꯕ ꯃꯄꯨꯗ ꯊꯧꯅꯤꯖꯗꯨꯅ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯁꯅꯥꯅ "ꯍꯩ ꯈꯝꯕꯇꯣꯟ, ꯅꯪꯕꯨ ꯆꯠꯂꯨꯅꯦꯍꯦ, ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤ ꯂꯩꯕꯥꯛ ꯂꯩꯗꯣ ꯑꯃꯨꯛꯇ ꯊꯨꯅ ꯀꯧꯔꯨ ꯆꯣꯅꯦ꯫ ꯅꯪ ꯈꯨꯔꯥꯗꯨꯁꯨ ꯄꯥꯠꯇ ꯉꯥ ꯐꯥꯔꯨꯅꯦ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ꯫ ꯅꯪ ꯈꯨꯔꯥꯗꯁꯨꯅꯦ ꯄꯥꯎꯁꯦ ꯈꯔ ꯄꯤꯔꯝꯃꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯏꯗꯣ, ꯅꯆꯥ ꯀꯧꯖꯔꯨꯈꯤꯒꯦ" ꯍꯥꯏꯔꯝꯂꯒ ꯈꯝꯕꯇꯣꯟ ꯑꯃꯥꯏꯕꯤ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯑꯃꯥꯏꯕꯤ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ "ꯏꯃꯥ ꯃꯥꯏꯕꯤ, ꯅꯆꯥ ꯈꯝꯕꯇꯣꯟ ꯂꯥꯛꯆꯔꯤ" ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯏ꯫ ꯂꯩꯕꯥꯛ ꯂꯩꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯈꯝꯕꯇꯣꯟ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯤ?" "ꯏꯃꯥ, ꯅꯃꯧꯗꯣ ꯑꯉꯥꯡ ꯎꯅꯒꯗꯧꯕꯒꯤ ꯇꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯏꯃꯥꯕꯨꯗ ꯂꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯅꯆꯥꯅ ꯀꯧꯕ ꯂꯥꯛꯆꯔꯤꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅ ꯆꯠꯂꯝꯃꯣ, ꯏꯃꯥ ꯊꯤꯟꯊꯗꯅ ꯂꯥꯛꯂꯒꯦꯀꯣ." "ꯐꯅꯤ ꯏꯃꯥ, ꯅꯆꯥ ꯆꯠꯆꯔꯝꯂꯒꯦ꯫ ꯈꯖꯤꯛ ꯈꯣꯡꯂꯩ ꯊꯨꯅ ꯏꯃꯥꯁꯨ ꯂꯦꯡꯕꯤꯔꯛꯅꯕ ꯇꯧꯕꯤꯌꯨ" ꯍꯥꯏꯔꯝꯂꯒ ꯈꯝꯕꯇꯣꯟ ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤ ꯂꯩꯕꯥꯛ ꯂꯩꯁꯨ ꯌꯧꯔꯛꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯗꯣꯜ ꯑꯃꯨꯁꯅꯥ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯊꯝꯕꯥꯜꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯅꯥꯎꯊꯦꯝꯂꯤ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟꯗꯤ ꯃꯁꯥꯗ ꯄꯥꯈꯠꯆꯕꯅ ꯁꯦꯟꯕꯤꯕ ꯃꯄꯨꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯅꯤꯡꯖꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝꯗꯗꯤ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯂꯩꯖꯔꯤ꯫ ꯈꯝꯕꯇꯣꯟꯁꯨ ꯃꯁꯥꯗ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯟꯀꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯄꯤꯛꯂꯤꯕ ꯅꯋꯥ ꯑꯃꯅ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯈꯪꯍꯧꯗꯅ ꯈꯝꯕꯇꯣꯟꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯥꯊꯨ ꯍꯥꯊꯨꯅ ꯃꯃꯣꯟ ꯅꯣꯛꯂꯗꯨꯅ ꯑꯃꯨꯁꯅꯥ ꯑꯃꯗꯤ ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤ ꯂꯩꯕꯥꯛ ꯂꯩ ꯑꯅꯤꯅ ꯃꯈꯨꯠꯇ ꯑꯉꯥꯡ ꯅꯋꯥ ꯑꯃꯃꯝ ꯄꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯃꯨꯁꯅꯥꯅ "ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ꯫ ꯍꯩ ꯈꯝꯕꯇꯣꯟ, ꯅꯪꯕꯨ ꯂꯥꯎꯅꯦꯍꯦ, ꯅꯆꯥ ꯄꯤꯕ ꯑꯅꯤꯁꯦ ꯌꯦꯡꯖꯔꯨ ꯂꯥꯎꯅꯦ." ꯈꯝꯕꯇꯣꯟꯁꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯌꯦꯡꯖꯩ꯫ ꯍꯔꯥꯎ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯔꯛꯁꯤꯗ ꯊꯝꯕꯥꯜꯕꯨ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ "ꯏꯃꯥ ꯃꯥꯏꯕꯤ, ꯃꯃꯥꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ?" ꯑꯁꯨꯝꯅ ꯌꯥꯝ ꯂꯥꯡꯇꯛꯅꯅ ꯍꯪꯖꯔꯛꯏ ꯑꯃꯥꯏꯕꯤ ꯂꯩꯕꯥꯛ ꯂꯩꯅ꯫ "ꯏꯃꯧꯗꯣ ꯀꯩꯁꯨ ꯇꯧꯗꯦ, ꯑꯗꯨꯒꯤꯗꯤꯅꯦ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯏꯕꯨꯡꯉꯣ꯫ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤꯅꯦ꯫ ꯑꯍꯥꯟꯕ ꯈꯣꯡꯐꯝꯗ ꯅꯆꯥ ꯄꯤꯕ ꯑꯅꯤ ꯐꯩꯕꯣꯛ ꯑꯣꯏꯅ ꯐꯪꯖꯔꯕꯅꯤ" ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯃꯨꯁꯅꯥ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯗ ꯌꯦꯡꯂꯒ "ꯏꯃꯥ ꯃꯥꯏꯕꯤ, ꯏꯟꯗꯣꯟ, ꯉꯁꯤꯗꯤ ꯅꯆꯥꯒꯤꯗ ꯆꯥꯛ ꯆꯥꯕꯤꯈꯤꯗꯕ ꯌꯥꯗꯦ꯫ ꯅꯆꯥ ꯄꯥꯠꯇ ꯆꯠꯇꯨꯅ ꯏꯟꯗꯣꯟ ꯑꯃꯗꯤ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯆꯥꯅꯅꯕ ꯉꯥ ꯑꯃ ꯐꯥꯖꯔꯨꯒꯦ" ꯍꯦꯛ ꯍꯥꯏꯔꯝꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯉꯥ ꯍꯥꯞꯅꯕ ꯇꯨꯡꯒꯣꯜ ꯑꯃꯒ ꯉꯥ ꯐꯥꯕꯗ ꯆꯪꯕ ꯃꯄꯣꯠ ꯃꯆꯩ ꯑꯃꯠꯇ ꯄꯨꯗꯕꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯃꯨꯁꯅꯥꯅ "ꯊꯤꯗꯥ, ꯑꯉꯥꯎꯕꯁꯤꯗꯤ" ꯑꯁꯨꯝꯅ ꯃꯆꯤꯟꯅ ꯁꯣꯟꯖꯔꯗꯨꯅ ꯈꯝꯕꯇꯣꯟꯅ ꯍꯔꯥꯎꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯈꯝꯕꯇꯣꯟꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯇꯣꯝꯆꯧꯅ ꯃꯈꯨꯠꯇ ꯑꯆꯧꯕ ꯁꯔꯦꯡ ꯑꯃ ꯌꯥꯜꯂꯗꯨꯅ ꯄꯥꯠ ꯇꯥꯕ ꯂꯝꯕꯤꯗꯨꯗꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯈꯝꯕꯇꯣꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯦꯜꯂꯛꯈꯤꯕꯗꯨ ꯇꯣꯝꯆꯧꯅꯁꯨ ꯎꯔꯝꯃꯤ꯫ ꯈꯝꯕꯇꯣꯟꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯇꯣꯝꯆꯧꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯇꯣꯝꯆꯧꯅ "ꯈꯝꯕꯇꯣꯟ, ꯉꯁꯤꯗꯤ ꯏꯆꯥꯁꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯥꯜꯂꯤꯗ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ? ꯅꯪ ꯈꯨꯔꯥꯁꯨ ꯈꯪꯈꯤꯗꯅ." ꯈꯝꯕꯇꯣꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯦꯜꯂꯛꯄꯒꯤ ꯁꯣꯔ ꯑꯗꯨꯁꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯇꯣꯝꯆꯧꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯈꯨꯔꯥ, ꯉꯁꯤꯗꯒꯤ ꯑꯩꯁꯦ ꯏꯆꯥ ꯄꯤꯕ ꯑꯅꯤꯒꯤ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯈꯨꯔꯥ꯫ ꯏꯟꯗꯣꯟꯁꯨ ꯑꯩꯈꯣꯏꯗ ꯅꯃꯧꯒ ꯂꯩꯃꯤꯟꯅꯍꯧꯔꯤ꯫ ꯅꯆꯥꯗꯤ ꯍꯔꯥꯎꯃꯟꯗꯨꯅ ꯏꯃꯥ ꯃꯥꯏꯕꯤ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯏꯟꯗꯣꯟꯒ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯅꯅꯕ ꯄꯥꯠꯇꯒꯤ ꯉꯥ ꯑꯆꯧꯕ ꯑꯝꯇ ꯐꯥꯔꯨꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯈꯨꯔꯥ."
ꯇꯣꯝꯆꯧ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯅꯪꯗꯤ ꯅꯔꯥꯏꯕꯛꯇ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤꯅꯦꯕꯣ ꯁꯤꯁꯤ ꯈꯨꯔꯥꯅ ꯐꯔꯛꯄ ꯁꯔꯦꯡꯁꯤ ꯃꯁꯤ ꯑꯣꯏꯅ ꯄꯨꯔꯝꯃꯣ ꯅꯟꯗꯣꯟꯁꯨ ꯂꯩꯍꯧꯔꯦ ꯍꯥꯏꯕꯅꯤꯅ ꯅꯪ ꯈꯨꯔꯥꯁꯨꯅꯦ ꯏꯔꯨ ꯁꯥꯗꯦꯡꯂꯒ ꯏꯁꯨ ꯌꯦꯡꯕ ꯂꯥꯛꯇꯧꯔꯤꯕꯅꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯈꯝꯕꯇꯣꯟꯅ ꯌꯥꯔꯅꯤꯗ ꯈꯨꯔꯥ ꯅꯆꯥ ꯑꯗꯨꯝ ꯑꯃ ꯐꯥꯖꯔꯨꯈꯤꯒꯦ ꯍꯩ ꯅꯪ ꯈꯨꯔꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯅꯦ ꯈꯝꯕꯇꯣꯟ ꯅꯪ ꯈꯨꯔꯥꯁꯨ ꯏꯁꯨ ꯐꯪꯂꯕꯅꯤꯅꯦ ꯍꯩ ꯅꯟꯗꯣꯟ ꯏꯕꯥꯅꯤꯒꯤꯗꯤ ꯏꯆꯥ ꯄꯤꯕꯁꯨ ꯌꯥꯎꯖꯗꯕꯅꯤꯅ ꯅꯪꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯄꯤꯕꯥꯅꯤꯅꯦ ꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯇꯣꯝꯆꯧ ꯃꯌꯨꯝ ꯑꯗꯣꯝꯗ ꯀꯥꯃꯤꯟꯅꯔꯛꯄꯅ ꯈꯝꯕꯇꯣꯟꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯈꯨꯔꯥ ꯉꯥꯏꯍꯥꯛꯇ ꯊꯣꯡꯒꯥꯜꯁꯤꯗ ꯉꯥꯏꯕꯤꯔꯝꯃꯣ ꯅꯆꯥ ꯇꯔꯦꯠ ꯁꯦꯟꯖꯥ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯏꯍꯦ ꯈꯝꯕꯇꯣꯟ ꯅꯪ ꯈꯨꯔꯥꯒꯤꯁꯤ ꯉꯥ ꯌꯣꯟꯕ ꯅꯠꯇꯦꯅꯦ ꯏꯃꯧꯅ ꯃꯃꯤꯠ ꯃꯥꯏ ꯄꯥꯡꯗꯨꯅ ꯏꯁꯨ ꯅꯨꯄꯥ ꯑꯅꯤ ꯐꯪꯖꯔꯦ ꯇꯥꯕꯗ ꯍꯔꯥꯎꯃꯟꯈꯤꯗꯅ ꯅꯪ ꯈꯨꯔꯥꯅ ꯁꯔꯦꯡꯁꯤ ꯅꯪꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯅꯤꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯈꯨꯔꯥ ꯉꯁꯤꯗꯤ ꯏꯟꯗꯣꯟꯒ ꯈꯨꯔꯥꯒ ꯄꯨꯟꯅ ꯅꯆꯥꯒꯤꯗ ꯆꯥꯛ ꯆꯥꯔꯁꯤ ꯇꯣꯝꯆꯧꯁꯨ ꯃꯌꯨꯝ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯃꯨꯁꯅꯥ ꯑꯃꯗꯤ ꯇꯣꯝꯆꯧꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯔꯝꯗꯦ ꯃꯆꯥ ꯅꯤꯉꯣꯜ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯂꯣꯏꯅ ꯄꯥꯟꯅꯈꯤꯕꯅ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯇꯔꯛ ꯂꯩꯖꯕꯅꯤ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯊꯝꯕꯥꯜꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯃꯨꯁꯅꯥ ꯑꯃꯗꯤ ꯇꯣꯝꯆꯧꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯗꯨꯅ ꯑꯍꯜ ꯑꯅꯤꯁꯤꯕꯨ ꯊꯝꯕꯥꯜ ꯑꯃꯗꯤ ꯈꯝꯕꯇꯣꯟꯅ ꯆꯦꯛꯁꯤꯟꯅ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡ ꯑꯃꯠꯇꯒꯨꯝ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯊꯝꯕꯥꯜꯁꯨ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯈꯔꯗꯤ ꯆꯥꯖꯔꯦ ꯑꯗꯨꯕꯨ ꯃꯁꯥꯗꯨꯗꯤ ꯏꯁꯣꯟ ꯁꯣꯜꯂꯤ ꯈꯝꯕꯇꯣꯟꯅꯤ ꯆꯥꯕ ꯊꯛꯄꯒ ꯆꯪꯗꯕ ꯃꯈꯩ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯤꯉꯩ ꯑꯃꯗꯤ ꯃꯁꯥꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯍꯥꯏꯅ ꯍꯪꯕ ꯁꯦꯟꯅꯕꯇꯗ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯖꯔꯝꯃꯤ ꯈꯝꯕꯇꯣꯟꯅ ꯑꯗꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯃꯨꯁꯅꯥ ꯑꯃꯗꯤ ꯇꯣꯝꯆꯧꯁꯨ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯪꯁꯦ ꯀꯌꯥꯗ ꯐꯈ꯭ꯔꯕ ꯑꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧꯒꯤꯅ ꯃꯆꯥ ꯅꯤꯉꯣꯜ ꯑꯩꯒꯤ ꯋꯥꯖꯕꯗꯣ ꯑꯩꯒꯤꯗꯤ ꯄꯂꯦꯝ ꯄꯟꯊꯧ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯕꯨ ꯅꯪꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕꯤꯗꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯏꯆꯥꯁꯦ ꯌꯨꯝꯁꯤꯗꯨꯅ ꯊꯝꯕꯤꯔꯤꯕ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯁꯦ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯔꯤꯕꯅꯣ ꯁꯤ ꯈꯟꯗꯨꯅ ꯃꯤꯂꯨ ꯑꯅꯤꯗꯨꯁꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯑꯃꯥꯏꯕꯤ ꯂꯩꯕꯥꯛ ꯂꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯆꯥꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯂꯒ ꯃꯥꯁꯨ ꯍꯟꯅꯕ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯈꯝꯕꯇꯣꯟ ꯍꯔꯥꯎ ꯂꯩꯕꯥꯛ ꯂꯩꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯖꯔꯒꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯃꯨꯁꯅꯥꯅ ꯍꯅꯨꯕ ꯅꯪꯕꯨ ꯑꯩꯁꯨ ꯁꯤꯗ ꯂꯩꯊꯣꯛꯑꯦ ꯅꯪꯁꯨ ꯁꯤꯗ ꯁꯨꯝ ꯂꯩꯔꯦ ꯌꯨꯝꯗꯣ ꯏꯌꯥꯡ ꯍꯥꯡꯂꯝꯂꯅꯤꯗ ꯌꯦꯟ ꯉꯥꯅꯨꯒꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯆꯣꯅꯦ ꯈꯨꯜꯁꯦ ꯃꯤꯒꯤ ꯌꯦꯟ ꯉꯥꯅꯨ ꯎꯕ ꯌꯥꯗꯕ ꯅꯍꯥ ꯌꯥꯝꯅ ꯂꯩꯔꯤꯕꯅꯤꯀꯣ ꯑꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯖꯩꯌꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯑꯩꯕꯨ ꯇꯥꯅꯤꯡꯕꯁꯤꯗꯤ ꯏꯁꯨꯁꯦ ꯉꯥꯏꯍꯥꯛꯇ ꯅꯦꯅꯥ ꯇꯥꯅ ꯌꯦꯡꯕ ꯐꯥꯎꯕ ꯍꯦꯛ ꯌꯥꯗꯦ ꯋꯥꯅꯤ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯑꯃꯨꯁꯅꯥ ꯇꯣꯝꯆꯧꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯐꯠ ꯈꯨꯝꯂꯛꯏ ꯋꯥꯏꯅꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏꯀꯣ ꯀꯩꯁꯨ ꯍꯥꯏꯖꯔꯔꯣꯏ ꯌꯨꯝꯗ ꯂꯩꯔꯤꯕ ꯌꯦꯟ ꯉꯥꯅꯨ ꯈꯔꯗꯣ ꯈꯨꯜꯒꯤ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯅꯤ ꯍꯥꯏꯖꯕꯅꯤꯀꯣ ꯇꯣꯝꯆꯧꯁꯨ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯀꯨꯜ ꯇꯥꯟꯖꯔꯤꯕ ꯃꯁꯨ ꯑꯅꯤꯗꯨꯗ ꯌꯦꯡꯅ ꯍꯅꯨꯕꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯏꯁꯨꯁꯤ ꯅꯪꯅ ꯉꯥꯡꯃꯟꯗꯅ ꯇꯨꯝꯕ ꯀꯥꯏꯔꯅꯤ ꯍꯥꯏꯕꯅꯤꯅꯦ ꯌꯦꯟ ꯉꯥꯅꯨꯁꯤꯡꯗꯨꯕꯨꯗꯤ ꯃꯀꯣꯟꯗ ꯑꯗꯨꯝ ꯆꯪꯖꯔꯝꯂꯅꯤꯀꯣ ꯑꯩ ꯏꯁꯨꯁꯦ ꯉꯥꯏꯍꯥꯛꯇ ꯌꯦꯡꯈꯤꯒꯦ ꯅꯪ ꯑꯃꯨꯛꯇ ꯌꯦꯜꯂꯛꯈꯤꯅꯨꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧ ꯊꯧꯁꯥꯗꯕꯤ ꯃꯁꯨ ꯑꯅꯤꯗꯨꯕꯨ ꯌꯦꯡꯗꯨ ꯂꯩꯈ꯭ꯔꯦ ꯑꯃꯨꯁꯅꯥꯗꯨ ꯍꯟꯗꯛꯇꯤ ꯁꯥꯎꯔꯩ ꯃꯃꯤꯠ ꯃꯅꯥꯗꯨ ꯇꯣꯝꯆꯧꯗ ꯄꯩꯅ ꯌꯦꯡꯂꯒ ꯍꯅꯨꯕ ꯑꯍꯜꯊꯪꯁꯤꯗ ꯈꯠꯅꯕꯗꯤ ꯍꯧꯅꯔꯣꯏꯁꯤꯀꯣ ꯑꯩꯗꯤ ꯍꯌꯦꯡ ꯌꯦꯟ ꯉꯥꯅꯨ ꯃꯥꯡꯂꯒ ꯏꯁꯧ ꯂꯥꯡꯕ ꯌꯥꯔꯣꯏꯀꯣ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯒ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛꯅꯦ ꯑꯩ ꯆꯠꯆꯍꯧꯔꯒꯦꯗ ꯑꯩ ꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯃꯨꯁꯅꯥ ꯃꯆꯤꯟ ꯑꯗꯨ ꯐꯦꯠ ꯄꯩꯊꯣꯛꯂꯒ ꯆꯠꯂꯣ ꯍꯥꯏꯔꯒ ꯂꯩꯍꯧꯏ ꯊꯝꯕꯥꯜꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯅꯤꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯂꯩꯖꯔꯤ ꯈꯝꯕꯇꯣꯟꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯑꯃꯨꯁꯅꯥ ꯊꯝꯕꯥꯜꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯝꯕꯇꯣꯟꯅ ꯏꯟꯗꯣꯟꯗꯤ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯔ ꯅꯆꯥꯅꯃꯣꯏ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯁꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯗꯣ ꯈꯝꯕꯇꯣꯟ ꯅꯆꯤ ꯑꯅꯤꯗꯨꯒ
ꯅꯆꯟꯅꯨꯄꯤꯗꯨꯒꯁꯨ ꯅꯪ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯑꯝꯇ ꯍꯧꯒꯠꯂꯒꯅꯦ ꯄꯥꯎ ꯍꯥꯏꯔꯨꯒꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯟꯗꯣꯜ, ꯍꯌꯦꯡꯗꯣ ꯑꯩ ꯄꯥꯎ ꯁꯣꯏꯅ ꯍꯥꯏꯖꯔꯨꯒꯦ, ꯑꯩ ꯄꯤꯖꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯈꯝꯕꯇꯣꯟꯅ ꯑꯃꯨꯁꯅꯥꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯍꯨꯝꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯄꯥꯎ ꯂꯣꯏꯅ ꯍꯥꯏꯔꯨꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯥꯛꯇꯨꯅ ꯊꯝꯕꯥꯜꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯦꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯕꯤꯕꯥꯔꯦꯜ, ꯑꯗꯨꯒ ꯃꯆꯥ ꯑꯇꯣꯝꯕꯒꯤ ꯃꯃꯤꯡꯅ ꯈꯥꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯝꯃꯤ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯖꯦꯜꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯈꯤꯕꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕꯁꯨ ꯆꯍꯤ 6-7 ꯁꯨꯔꯛꯂꯦ꯫ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗꯅꯤ ꯊꯝꯕꯥꯜꯅ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤꯉꯩ ꯃꯇꯝꯗ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯃꯈꯛ ꯃꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯈꯝꯕꯇꯣꯟꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥꯒ ꯉꯥ ꯐꯥꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯈꯝꯕꯇꯣꯟꯅ ꯉꯥ ꯐꯥꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯋꯥꯡꯂꯕ ꯏꯊꯛ ꯏꯄꯣꯝ ꯑꯃ ꯂꯥꯛꯇꯨꯅ ꯈꯝꯕꯇꯣꯟꯅ ꯍꯣꯜꯂꯤꯕ ꯍꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨ ꯂꯨꯞꯁꯤꯟꯈꯤꯔꯝꯃꯤ꯫ ꯈꯝꯕꯇꯣꯟꯒꯤ ꯃꯈꯣꯡ ꯑꯗꯨ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃꯅ ꯑꯃꯨꯛ ꯅꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯄ ꯉꯝꯂꯝꯗꯦ꯫ ꯈꯝꯕꯇꯣꯟꯁꯨ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯅꯨꯡꯖꯥꯎ ꯑꯗꯨꯕꯨ ꯏꯟꯊꯣꯛꯅꯕ ꯅꯟꯁꯤꯜꯂꯤꯕ ꯃꯈꯣꯡ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯍꯣꯠꯅꯔꯤꯉꯩ ꯑꯃꯨꯛ ꯀꯜꯂꯕ ꯏꯊꯛ ꯏꯄꯣꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯄꯥꯛꯂꯕ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃꯅ ꯑꯃꯨꯛ ꯈꯝꯕꯇꯣꯟꯒꯤ ꯃꯁꯥꯗ ꯅꯟꯁꯤꯟꯗꯨꯅ ꯈꯝꯕꯇꯣꯟꯗꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯊꯝꯕꯥꯜꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯈꯝꯕꯇꯣꯟꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯏꯄꯥ ꯄꯥꯈꯠꯅ "ꯑꯩ ꯇꯥꯕ꯭ꯔꯣ? ꯅꯨꯄꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ?" ꯑꯁꯨꯝꯅ ꯊꯝꯕꯥꯜꯒꯤ ꯃꯁꯥ ꯅꯣꯝꯂꯗꯨꯅ ꯍꯪꯂꯛꯏ꯫ ꯊꯝꯕꯥꯜꯁꯨ ꯎꯈ꯭ꯔꯤꯕ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯅ ꯁꯣꯔ ꯑꯗꯨ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯡꯗꯣꯛꯄ ꯉꯝꯖꯗ ꯈꯝꯕꯇꯣꯟꯒꯤ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯂꯩ꯫ "ꯅꯨꯄꯤ, ꯅꯪꯕꯨ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯐꯠꯇꯕꯒ ꯃꯪꯂꯨꯔꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ? ꯅꯁꯥꯗꯣ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯔꯣꯁꯦ" ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯕꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯃꯌꯥꯝ ꯑꯗꯨ ꯐꯤ ꯑꯃꯣꯟꯕ ꯑꯃꯅ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯊꯝꯕꯥꯜꯁꯨ ꯁꯣꯔ ꯑꯗꯨ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯁꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯁꯤꯟꯊꯔꯛꯂꯤꯕ ꯊꯝꯕꯥꯜꯒꯤ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯈꯝꯕꯇꯣꯟꯅ "ꯅꯨꯄꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯁꯤ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯐꯠꯇꯕꯕꯨ ꯃꯪꯂꯨꯔꯤꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯇꯞꯅ ꯏꯪꯅ ꯍꯪꯂꯛꯏ꯫ ꯊꯝꯕꯥꯜꯁꯨ ꯃꯥꯅ ꯎꯈꯤꯕ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯝꯕꯇꯣꯟꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯂꯝꯃꯤ꯫ "ꯍꯦꯔꯥ, ꯅꯪꯁꯨ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯐꯠꯇꯕ ꯑꯃꯈꯛ ꯃꯪꯕꯤꯒꯤꯕꯣ? ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ, ꯃꯪꯒꯤ ꯋꯥꯕꯨ" ꯑꯁꯨꯝ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯋꯥꯕ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ "ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯁꯨ ꯃꯣꯏ ꯄꯥꯕꯨꯡ ꯄꯥꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯅꯅꯥꯎ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯐꯝ ꯈꯪꯖꯗꯦ꯫ ꯑꯗꯨꯅ ꯉꯁꯤ ꯍꯌꯦꯡꯁꯤꯗꯤ ꯄꯥꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ, ꯂꯥꯡ ꯀꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯃꯠꯇ ꯇꯧꯕꯤꯒꯅꯨꯀꯣ." "ꯐꯔꯦꯁꯦ, ꯅꯣꯡꯁꯨ ꯉꯥꯟꯒꯗꯕ ꯈꯔ ꯋꯥꯠꯂꯤ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯑꯩ ꯀꯔꯤꯝꯇ ꯇꯧꯔꯣꯏꯁꯦ. ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆ ꯀꯌꯥꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒ ꯂꯣꯏꯅꯅ ꯑꯩꯁꯨ ꯄꯥꯠꯇ ꯍꯤꯅꯥꯎ ꯍꯣꯟꯗꯨꯅ ꯉꯥ ꯐꯥꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯌꯥꯝ ꯇꯣꯏꯅ ꯇꯧꯏ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ. ꯑꯩꯁꯨ ꯏꯁꯥꯅ ꯈꯪꯅꯅꯦ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕꯁꯦ ꯇꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯝꯂꯒ ꯈꯝꯕꯇꯣꯟꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯀꯨꯜ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯇꯨꯝꯊꯕ ꯌꯥꯗ ꯃꯄꯨꯔꯣꯏꯕ ꯈꯝꯕꯇꯣꯟꯅ ꯏꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯀꯨꯜ ꯇꯥꯜꯂꯤꯕꯗꯨ ꯌꯦꯡꯖꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯑꯗꯨꯃꯛ ꯇꯨꯝꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯑꯗꯨꯗꯤ ꯈꯝꯕꯇꯣꯟꯁꯨ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯞꯇꯥ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗ ꯊꯝꯕꯥꯜꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯤ ꯈꯔ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗꯗꯤ ꯃꯈꯣꯏ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅꯤꯒ ꯅꯍꯥ ꯃꯈꯣꯏ 5-6 ꯇꯣꯝꯆꯧꯁꯨ ꯌꯥꯎꯅ ꯈꯝꯕꯇꯣꯟꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯊꯣꯛꯂꯛꯄꯗꯨ ꯎꯔꯗꯨꯅ ꯈꯝꯕꯇꯣꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ "ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯤ, ꯉꯁꯤꯗꯤ ꯆꯥꯛ ꯉꯜꯂꯨꯍꯦ. ꯈꯨꯔꯥꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏ ꯈꯔ ꯉꯥ ꯐꯥꯕ ꯄꯥꯠꯇ ꯀꯨꯝꯂꯨꯒꯗꯕꯅꯤ. ꯈꯨꯜꯒꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯊꯣꯛꯇꯨꯅ ꯄꯥꯠꯇ ꯉꯁꯤꯗꯤ ꯉꯥ ꯐꯥꯅꯤ ꯍꯥꯏꯔꯤ. ꯑꯗꯨꯒ ꯈꯨꯜꯒꯤ ꯂꯥꯏꯁꯪ ꯑꯆꯧꯕꯗ ꯈꯨꯜꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯍꯔꯥꯎꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯒꯅꯤ ꯍꯥꯏꯔꯤ. ꯑꯗꯨꯅ ꯑꯩꯁꯨ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕꯁꯤꯗ ꯁꯔꯨꯛ ꯌꯥꯔꯣꯏꯗꯧꯔꯤ." ꯊꯝꯕꯥꯜꯗꯤ ꯃꯄꯨꯔꯣꯏꯕꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯔꯨꯅꯤ ꯍꯥꯏꯕꯁꯤ ꯃꯊꯃꯣꯏ ꯑꯗꯨꯅ ꯌꯥꯅꯤꯡꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯅꯤꯡꯗ ꯃꯍꯥꯛꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯍꯜ ꯑꯃꯅ "ꯈꯝꯕꯇꯣꯟ, ꯑꯗꯨꯗꯤ
ꯍꯣꯔꯦꯟ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯔꯒ ꯏꯕꯦꯝꯃ ꯊꯝꯕꯥꯜꯕꯨ ꯄꯨꯗꯨꯅ ꯄꯥꯠꯇ ꯀꯨꯝꯂꯧꯀꯣ꯫ ꯏꯕꯦꯝꯃꯁꯨ ꯉꯥ ꯐꯥꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩ ꯑꯗꯣ ꯌꯦꯡꯖꯅꯕ꯫ ꯅꯪ ꯈꯨꯔꯥ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯔ ꯆꯪꯗꯨꯅ ꯄꯥꯎꯁꯦ ꯑꯃꯨꯛ ꯍꯥꯏꯔꯨꯈꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯊꯝꯕꯥꯜꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯜꯂꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯅꯨꯄꯤ, ꯅꯪꯅ ꯑꯗꯨꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯊꯝꯕꯥꯜꯁꯨ ꯇꯞꯅ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡ, ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯃꯇꯝꯗ ꯈꯔꯗꯤ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯅ ꯂꯩꯕꯤꯌꯨꯀꯣ꯫ ꯀꯩꯗꯧꯅꯨꯡꯗ ꯑꯉꯝ ꯇꯥꯟꯕꯒꯤ ꯊꯕꯛꯇꯤ ꯇꯧꯕꯤꯒꯅꯨꯀꯣ꯫ ꯃꯣꯏ ꯄꯥꯕꯨꯡꯅ ꯄꯥꯠꯇ ꯀꯨꯝꯕ ꯍꯥꯏꯕꯁꯦ ꯅꯅꯥꯎꯒꯤ ꯊꯃꯣꯏꯅꯗꯤ ꯀꯌꯥ ꯄꯥꯝꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯌꯥꯎꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯅꯅꯥꯎꯅꯗꯤ ꯈꯥꯝꯕ ꯇꯧꯖꯔꯣꯏꯒꯦ꯫ ꯅꯅꯥꯎ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯍꯣꯏ ꯍꯥꯏꯕꯤꯌꯨꯀꯣ꯫ ꯈꯝꯕꯇꯣꯟꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯝꯕꯥꯜꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯗꯨꯅ ꯅꯣꯛꯃꯤꯕ ꯃꯇꯧ ꯑꯃꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯂꯗꯨꯅ, ꯅꯨꯄꯤ, ꯀꯔꯤꯁꯨ ꯋꯥꯒꯅꯨꯗ, ꯆꯥꯛꯇꯨꯗ ꯐꯖꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯁꯣ꯫ ꯑꯩꯁꯨ ꯅꯪꯅ ꯋꯥꯁꯤꯜ ꯃꯇꯧꯗꯨ ꯎꯕꯗ ꯆꯠꯄꯗꯤ ꯄꯥꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤ ꯂꯣꯏꯅ ꯌꯥꯎꯒꯗꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯌꯥꯎꯗ꯭ꯔꯕꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯨꯅ ꯇꯧꯕꯅꯦ꯫ ꯐꯔꯁꯦ, ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕꯒꯨꯝꯂꯗꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯊꯝꯕꯥꯜꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯄꯅ ꯈꯝꯕꯇꯣꯟ, ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯆꯥꯅꯤꯗꯨꯒ ꯄꯨꯟꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯄꯒ ꯈꯝꯕꯇꯣꯟꯁꯨ ꯃꯈꯨꯠꯇ ꯐꯖꯔꯕ ꯂꯣꯡꯖꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯉꯥ ꯇꯣꯡꯒꯣꯜ ꯑꯗꯨ ꯌꯥꯜꯂꯗꯨꯅ ꯈꯝꯕꯇꯣꯟꯅ, ꯅꯨꯄꯤ, ꯑꯩ ꯄꯥꯠꯇ ꯆꯠꯂꯒꯦꯀꯣ꯫ ꯑꯉꯥꯡꯁꯤꯡꯁꯦ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯅꯪꯁꯨ ꯉꯥꯏꯍꯥꯛꯇꯤ ꯉꯥ ꯐꯥꯕ ꯀꯨꯝꯍꯩꯗꯣ ꯌꯦꯡꯕ ꯂꯥꯛꯎꯀꯣ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯈꯝꯕꯇꯣꯟ ꯄꯥꯠ ꯇꯝꯅ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯈꯔ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯆꯥꯄꯤ ꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯥꯠ ꯑꯗꯣꯝꯗ ꯉꯥ ꯐꯥꯕꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯌꯧꯔꯛꯄꯗꯗꯤ ꯄꯥꯠꯄꯥꯟ ꯑꯗꯨ ꯃꯤꯅ ꯐꯤꯉꯧ ꯐꯧꯕꯒꯨꯝꯅ ꯂꯩꯔꯝꯂꯦ꯫ ꯄꯥꯠꯌꯥꯏ ꯑꯗꯨꯗꯅ ꯈꯝꯕꯇꯣꯟꯅ ꯂꯨꯆꯤꯡꯂꯗꯨꯅ ꯅꯍꯥ ꯈꯔ ꯑꯃꯒ ꯇꯣꯝꯆꯧꯅ ꯂꯨꯆꯤꯡꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯈꯔ ꯑꯃꯒ ꯉꯥ ꯐꯥꯔꯤꯕꯗꯨ ꯎꯔꯦ꯫ ꯈꯔ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯃꯧ ꯑꯃꯅ ꯊꯝꯕꯥꯜꯕꯨ ꯎꯔꯗꯨꯅ ꯀꯧꯔꯛꯏ꯫ ꯊꯝꯕꯥꯜ, ꯅꯪꯁꯨ ꯂꯥꯛꯂꯤꯕ꯭ꯔꯣ? ꯏꯍꯦ, ꯅꯆꯥ ꯄꯤꯛꯄ ꯑꯅꯤꯁꯨ ꯌꯥꯎꯔꯛꯂꯤꯕꯣꯏꯔꯦ꯫ ꯁꯤꯁꯦ ꯏꯅꯝꯃꯅ ꯑꯃ ꯄꯥꯝꯕꯤꯒꯦ꯫ ꯍꯩ, ꯈꯥꯕ, ꯂꯥꯎ ꯂꯥꯎ, ꯄꯝꯒꯦ ꯂꯥꯎ꯫ ꯅꯨꯄꯤꯗꯨꯅ ꯈꯥꯕꯕꯨ ꯄꯝꯕꯤ꯫ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒ ꯊꯝꯕꯥꯜꯒꯁꯨ ꯍꯔꯥꯎꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯄꯥꯠ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯔꯦꯡ ꯑꯃ ꯏꯊꯛ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯆꯣꯡꯈꯠꯂꯛꯇꯨꯅ ꯏꯔꯨꯜꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯂꯨꯞꯊꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯁꯔꯦꯡ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯅꯩ꯫ ꯊꯝꯕꯥꯜꯗꯤ ꯆꯥꯎ ꯁꯥꯡꯂꯕ ꯁꯔꯦꯡ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯑꯀꯤꯕ ꯆꯤꯡꯅꯕ ꯐꯥꯎꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯇꯣꯏꯅ ꯌꯦꯡꯖꯩ꯫ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯣꯝꯆꯧ, ꯈꯝꯕꯇꯣꯟꯅ ꯅꯠꯇꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯆꯤꯡꯗꯨꯅ ꯆꯠꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯁꯔꯦꯡ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯅꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ, ꯈꯝꯕꯇꯣꯟ, ꯁꯔꯦꯡ ꯑꯁꯤ ꯅꯪꯒꯤ ꯀꯥꯡꯂꯨꯞꯀ ꯑꯩꯒꯤ ꯀꯥꯡꯂꯨꯞꯀ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅ ꯍꯥꯟꯅ ꯐꯥꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯁꯤ꯫ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯔꯛꯏ꯫ ꯈꯝꯕꯇꯣꯟꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯉꯝ ꯇꯥꯟꯕꯗꯤ ꯇꯥꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯡꯕꯨ ꯑꯣꯏꯔꯤꯕ ꯅꯍꯥ ꯑꯃꯅ ꯈꯝꯕꯇꯣꯟꯅ ꯌꯦꯡꯂꯗꯨꯅ, ꯏꯌꯥꯝꯕꯗꯤ ꯈꯨꯜꯁꯤꯗ ꯃꯁꯥ ꯃꯎ ꯐꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯝꯕꯇꯣꯟꯒꯤ ꯂꯣꯡꯖꯥ ꯃꯃꯥꯡꯗ ꯀꯔꯝꯕ ꯉꯥꯅꯕꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯎ ꯁꯥꯡꯂꯕ ꯁꯔꯦꯡ ꯑꯁꯦ ꯐꯥꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯀꯔꯤꯒꯤ ꯏꯌꯥꯝꯕꯅ ꯑꯗꯨꯝ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯤꯕꯅꯣ? ꯈꯝꯕꯇꯣꯟꯁꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯝꯕꯥꯜꯕꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯝꯕꯥꯜꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯈꯝꯕꯇꯣꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ, ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯈꯣꯡꯂꯣꯏ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ, ꯈꯝꯕꯇꯣꯟꯁꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯍꯟꯊꯔꯦ꯫ ꯈꯝꯕꯇꯣꯟ, ꯅꯪꯒꯤ ꯃꯉꯥꯜ, ꯅꯪꯅ ꯇꯧꯕ ꯉꯝꯕ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯅ ꯈꯪꯕꯅꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯛꯅ ꯊꯃꯣꯏꯗ ꯆꯤꯡꯅꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯈꯝꯕꯇꯣꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕ ꯀꯌꯥ ꯑꯗꯨ ꯈꯝꯕꯇꯣꯟꯒꯤ ꯃꯀꯣꯛꯇ ꯆꯪꯂꯝꯗꯦ꯫ ꯈꯝꯕꯇꯣꯟꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯗꯨꯅ ꯊꯕꯛ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯁꯥꯗꯨ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫
ꯊꯝꯕꯥꯜꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯆꯠ ꯃꯌꯦꯡ ꯇꯥꯒꯗꯕꯒꯤ ꯁꯔꯨꯛ ꯊꯕꯛ ꯑꯁꯤ ꯄꯥꯡꯍꯜꯂꯒꯦ ꯍꯥꯏꯅ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯁꯤꯟꯊꯔꯝꯕ ꯃꯄꯤ ꯑꯗꯨ ꯃꯈꯨꯠꯅ ꯐꯠꯐꯠ ꯇꯩꯊꯣꯛꯇꯨꯅ ꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯌꯥꯕꯗꯨ ꯐꯪꯂꯕꯗ ꯈꯝꯕꯇꯣꯟꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯔꯛꯏ꯫ ꯈꯝꯕꯇꯣꯟꯒꯤ ꯈꯣꯡꯂꯣꯏ ꯅꯍꯥꯁꯤꯡ ꯑꯗꯨꯗꯤ ꯈꯝꯕꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯔꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯅꯧ ꯑꯗꯨ ꯊꯥꯡꯒꯠꯂꯗꯨꯅ ꯈꯝꯕꯇꯣꯟꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯂꯥꯎꯅꯔꯛꯏ꯫ ꯊꯝꯕꯥꯜꯁꯨ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯃꯄꯨꯔꯣꯏꯕꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯊꯧꯅꯤꯖꯔꯤ꯫ ꯈꯝꯕꯇꯣꯟꯁꯨ ꯃꯊꯃꯣꯏꯗ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯕꯨ ꯆꯦꯠꯅ ꯊꯧꯅꯤꯖꯗꯨꯅ ꯊꯥꯒꯣꯟꯖꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕꯨ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯊꯧꯅꯤꯖꯔꯒ ꯄꯥꯠꯌꯥꯏ ꯑꯗꯣꯝꯗ ꯃꯈꯣꯏꯒꯤ ꯍꯤꯅꯥꯎ ꯑꯗꯨ ꯍꯣꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯂꯨꯆꯤꯡꯕ ꯀꯥꯡꯂꯨꯞ ꯑꯃꯁꯨ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯤꯅꯥꯎꯁꯤꯡꯗꯨ ꯍꯣꯟꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯤꯁꯤꯡꯅ ꯁꯤꯡꯅ ꯆꯥꯎ ꯁꯥꯡꯂꯕ ꯁꯔꯦꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯍꯤ ꯍꯣꯟꯗꯨ ꯂꯥꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯎ ꯁꯥꯡꯂꯕ ꯁꯔꯦꯡ ꯑꯗꯨ ꯑꯃꯨꯛ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯗꯒꯤ ꯐꯠꯂꯥꯎꯅ ꯆꯣꯡꯈꯠꯂꯛꯇꯨꯅ ꯇꯣꯝꯆꯧꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯄ ꯃꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯑꯅꯤꯅ ꯍꯣꯜꯂꯤꯕ ꯍꯤꯅꯥꯎ ꯑꯗꯨ ꯃꯃꯩꯅ ꯍꯥꯏꯗꯠꯂꯝꯂꯒ ꯑꯃꯨꯛ ꯏꯔꯣꯜ ꯅꯨꯡ ꯑꯗꯨ ꯂꯨꯞꯊꯈ꯭ꯔꯦ꯫ ꯏꯄꯥꯛ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯇꯣꯞꯄ ꯍꯤꯅꯥꯎ ꯑꯃꯗ ꯑꯃꯨꯛ ꯐꯟ ꯆꯣꯡꯈꯠꯅꯗꯨꯅ ꯈꯝꯕꯇꯣꯟꯁꯨ ꯃꯈꯨꯠꯇ ꯐꯖꯔꯕ ꯅꯨꯡꯁꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯤꯁꯤꯡꯅ ꯁꯤꯡꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯣ ꯑꯃꯨꯛ ꯀꯔꯤꯁꯨ ꯇꯧꯔꯛꯂꯝꯗꯦ꯫ ꯉꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯝꯕꯇꯣꯟꯅ ꯇꯣꯝꯆꯧꯗ ꯌꯦꯡꯂꯗꯨꯅ ꯂꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯔꯥ, ꯉꯥꯁꯦ ꯑꯁꯝꯕ ꯃꯥꯟꯗꯦ, ꯌꯥꯝꯅ ꯁꯤꯡꯕ ꯑꯃꯗꯤ ꯂꯩꯔꯣꯏꯔꯕ ꯁꯔꯦꯡ ꯑꯃ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ꯫ ꯀꯝꯗꯧꯁꯤꯒꯦ? ꯅꯆꯥꯗꯤ ꯐꯥꯗꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯇꯣꯝꯆꯧꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯑꯇꯣꯞꯄ ꯃꯥꯒꯤ ꯈꯣꯡꯕꯨ ꯑꯣꯏꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯅ, ꯏꯅꯥꯎ ꯈꯝꯕꯇꯣꯟ, ꯑꯃꯕꯨ ꯑꯣꯏꯔꯦ ꯁꯔꯦꯡꯁꯤꯗꯗꯤ ꯐꯥꯗꯅ ꯇꯣꯛꯈ꯭ꯔꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯧꯖꯤꯛꯇ ꯉꯥ ꯐꯥꯗꯅ ꯇꯣꯛꯂꯔꯣꯏ ꯍꯥꯏꯈꯤꯕ ꯅꯨꯄꯥꯗꯨꯅ ꯇꯣꯡꯂꯤꯕ ꯍꯤꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥꯗ ꯁꯔꯦꯡ ꯑꯗꯨ ꯑꯃꯨꯛ ꯐꯟ ꯆꯣꯡꯈꯠꯂꯛꯇꯨꯅ ꯃꯥꯒꯤ ꯆꯥꯎ ꯁꯥꯡꯂꯕ ꯃꯃꯩ ꯑꯗꯨꯅ ꯍꯤꯅꯥꯎ ꯑꯗꯨ ꯃꯌꯥꯏꯗ ꯐꯠ ꯍꯥꯏꯗꯠꯂꯝꯗꯨꯅ ꯏꯁꯤꯡꯗ ꯃꯃꯥꯏ ꯑꯗꯨꯅ ꯗꯝ ꯗꯝ ꯂꯥꯎꯅ ꯊꯥꯗꯗꯨꯅ ꯆꯥꯎꯔꯕ ꯏꯊꯛ ꯏꯄꯨꯝ ꯑꯃ ꯑꯃꯨꯛ ꯍꯧꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯀꯟꯅ ꯏꯊꯛ ꯏꯄꯨꯝ ꯂꯥꯛꯄꯗꯨꯗ ꯍꯤꯅꯥꯎ ꯈꯔꯗꯨ ꯏꯁꯤꯡꯗ ꯂꯨꯞꯁꯤꯟꯕ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯇꯨꯅ ꯂꯩꯍꯧꯔꯤꯕꯁꯤ ꯈꯝꯕꯇꯣꯟꯅ ꯇꯣꯡꯂꯤꯕ ꯍꯤꯅꯥꯎ ꯑꯗꯨꯒ ꯇꯣꯝꯆꯧꯅ ꯇꯣꯡꯂꯤꯕ ꯍꯤꯅꯥꯎ ꯑꯗꯨꯒ ꯍꯤꯅꯥꯎ ꯑꯅꯤꯁꯤꯗ ꯉꯥꯏꯔꯝꯃꯤ꯫ ꯈꯝꯕꯇꯣꯟꯅ, ꯃꯌꯥꯝ, ꯏꯔꯣꯏꯗꯨꯅ ꯄꯥꯠꯄꯥꯜꯗꯝꯅ ꯀꯥꯈꯠꯄꯤꯈ꯭ꯔꯣ, ꯈꯔ ꯈꯣꯡꯂꯩ ꯊꯨꯕꯤꯔꯣ꯫ ꯏꯃꯥꯏꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯄꯥꯠꯄꯥꯟ ꯑꯗꯣꯝꯗ ꯏꯔꯣꯏꯗꯨꯅ ꯆꯠꯅꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟꯁꯨ ꯍꯟꯗꯛꯇꯤ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯄꯥꯏ ꯆꯦꯠꯅ ꯂꯣꯡꯖꯥ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯏꯔꯒ ꯂꯩ꯫ ꯈꯝꯕꯇꯣꯟꯅ ꯇꯞꯅ ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠꯅ ꯂꯨꯞꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯂꯨꯕꯗ ꯆꯥꯎ ꯁꯥꯡꯂꯕ ꯁꯔꯦꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨ ꯈꯪꯂꯗꯨꯅ ꯃꯥꯅ ꯇꯣꯡꯂꯝꯕ ꯍꯤꯅꯥꯎ ꯑꯗꯨꯗꯒꯤ ꯋꯥꯡꯅ ꯐꯠꯂꯥꯎꯅ ꯆꯣꯡꯈꯠꯂꯤ꯫ ꯑꯗꯨꯝꯅ ꯈꯝꯕꯇꯣꯟꯅ ꯍꯦꯛ ꯆꯣꯡꯈꯠꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯃꯥꯅ ꯍꯣꯜꯂꯝꯕ ꯍꯤꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯆꯥꯎ ꯁꯥꯡꯂꯕ ꯁꯔꯦꯡ ꯑꯗꯨ ꯐꯥꯎꯒꯠꯂꯛꯇꯨꯅ ꯈꯝꯕꯇꯣꯟꯒꯤ ꯍꯤꯅꯥꯎ ꯑꯗꯨ ꯃꯌꯥꯏꯗ ꯊꯨꯗꯦꯛꯇꯨꯅ ꯈꯝꯕꯇꯣꯟ ꯇꯞꯅ ꯆꯣꯡꯈꯠꯂꯛꯄꯗ ꯈꯝꯕꯇꯣꯟꯁꯨ ꯈꯨꯠꯂꯩ ꯊꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯣꯡꯆꯥꯗꯨꯅ ꯁꯔꯦꯡ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯁꯥꯐꯨ ꯀꯟꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯆꯥꯎꯔꯕ ꯁꯔꯦꯡ ꯑꯗꯨꯅ ꯃꯃꯩꯅ ꯍꯥꯏꯕ ꯍꯨꯝꯕ ꯇꯧꯔꯛꯄꯗ ꯏꯁꯤꯡ ꯏꯔꯩ ꯑꯆꯧꯕ ꯑꯣꯟꯗꯨꯅ ꯂꯩꯔꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯏꯔꯩ ꯑꯗꯨꯅ ꯊꯥꯕꯗꯒꯤ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯗ ꯅꯨꯡꯖꯥꯎ ꯀꯌꯥ ꯑꯃ ꯀꯤꯟꯊꯗꯨꯅ ꯇꯥꯔꯛꯏ꯫ ꯈꯝꯕꯇꯣꯟꯁꯨ ꯁꯔꯦꯡ ꯑꯗꯨꯒꯤ ꯃꯊꯥꯗ ꯌꯨꯔꯒ ꯂꯩꯔꯤꯕ ꯂꯣꯡꯆꯥ ꯑꯗꯨ ꯁꯠꯄ ꯉꯝꯗꯕꯗꯒꯤ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯗ ꯁꯔꯦꯡ ꯑꯗꯨꯒ ꯄꯨꯟꯅ ꯈꯝꯕꯇꯣꯟꯁꯨ ꯂꯨꯞꯊꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯂꯣꯡꯖꯥꯗꯨ ꯁꯠꯄ ꯉꯝꯂꯛꯇꯕꯗꯒꯤ ꯂꯣꯡꯖꯥꯗꯨ ꯊꯥꯗꯣꯛꯇꯨꯅ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯈ꯭ꯔꯕ ꯄꯥꯛꯂꯕ ꯅꯨꯡꯖꯥꯎ ꯑꯃꯅ ꯈꯝꯕꯇꯣꯟꯒꯤ ꯃꯊꯛꯇ ꯅꯟꯁꯤꯜꯂꯛꯏ꯫ ꯆꯥꯎꯔꯕ ꯄꯥꯛꯂꯕ ꯅꯨꯡꯖꯥꯎ ꯑꯗꯨꯅ ꯅꯟꯁꯤꯟꯗꯨꯅ ꯈꯝꯕꯇꯣꯟ ꯑꯗꯨ ꯌꯥꯏꯕꯤ ꯃꯥꯡꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯑꯃꯗꯤ ꯂꯩꯔꯤꯕ ꯅꯨꯄꯥ 4-5 ꯑꯗꯨ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯈꯝꯕꯇꯣꯟꯕꯨ ꯀꯧꯖꯔꯤ꯫ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯆꯥꯎꯔꯕ ꯁꯔꯦꯡ ꯑꯗꯨꯅ ꯂꯨꯈꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯗꯒꯤ ꯑꯉꯥꯡꯕ ꯏꯈꯤꯡ ꯀꯌꯥ ꯑꯃ ꯐꯥꯎꯒꯠꯂꯛꯄꯗꯨ ꯎꯔꯤ꯫ ꯇꯣꯝꯆꯧꯁꯨ ꯄꯥꯈꯠꯄꯅ ꯍꯦꯟꯈꯤꯕꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯇꯣꯝꯆꯧꯅ, ꯇꯥꯔꯤꯕ꯭ꯔꯅꯦ ꯏꯆꯥ ꯆꯩꯅꯥꯎ ꯅꯣꯏꯕꯣ, ꯈꯝꯕꯇꯣꯟꯗꯣ ꯏꯔꯣꯜ ꯅꯨꯡ ꯑꯁꯤꯗꯒꯤ ꯐꯥꯎꯒꯠꯂꯛꯇ꯭ꯔꯦꯅꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯝꯕꯇꯣꯟꯕꯨ ꯊꯤꯅꯕ ꯇꯧꯁꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯏꯔꯨꯞꯇꯨꯅ ꯈꯝꯕꯇꯣꯟꯕꯨ ꯊꯤꯕꯗ ꯐꯪꯂꯝꯗꯦ꯫ ꯈꯝꯕꯇꯣꯟꯅ ꯂꯣꯡꯆꯥꯅ ꯃꯊꯥꯗ ꯊꯤꯟꯈꯤꯕ ꯆꯥꯎ ꯁꯥꯡꯂꯕ ꯁꯔꯦꯡ ꯑꯗꯨꯗꯤ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯏꯃꯥꯏ ꯑꯗꯨꯗ ꯇꯥꯎꯔꯒ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟꯗꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯊꯝꯕꯥꯜ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯊꯀꯠꯄꯅ ꯍꯦꯟꯈꯤꯕꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯋꯥꯈꯜ ꯇꯥꯗꯅ ꯋꯥꯟꯊꯔꯛꯏ꯫
ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯌꯩ ꯆꯜꯂꯕꯤ ꯅꯨꯄꯤꯗꯨꯁꯨ ꯄꯥꯈꯠꯂꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯗꯨꯅ ꯍꯩꯃꯥ ꯊꯝꯕꯥꯜ ꯇꯥꯕ꯭ꯔꯣꯅꯦ ꯅꯪꯕꯣ ꯁꯤ ꯃꯤꯠ ꯄꯥꯡꯉꯣ ꯃꯌꯥꯝ ꯊꯝꯕꯥꯜꯁꯤ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯑꯣꯝꯁꯤꯜꯂꯛꯇꯨꯅ ꯊꯝꯕꯥꯜꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯂꯥꯏꯀꯟꯅꯔꯤ ꯁꯣꯝꯗ ꯇꯣꯝꯆꯧ ꯑꯃꯗꯤ ꯈꯨꯜꯒꯤ ꯃꯤ ꯀꯌꯥ ꯑꯃꯅ ꯈꯝꯕꯇꯣꯟꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯒꯤ ꯃꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯄꯥꯠꯇ ꯀꯨꯝꯊꯔꯛꯇꯨꯅ ꯈꯝꯕꯇꯣꯟꯕꯨ ꯄꯥꯠ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯝꯃꯤ ꯈꯨꯜꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯈꯔꯅ ꯇꯧꯗꯨꯅ ꯊꯝꯕꯥꯜꯕꯨ ꯃꯌꯨꯝ ꯇꯝꯅ ꯁꯒꯥꯏꯗ ꯍꯥꯞꯂꯗꯨꯅ ꯄꯨꯔꯛꯂꯤ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯕ ꯃꯃꯥꯕꯨ ꯌꯦꯡꯂꯗꯨꯅ ꯀꯞꯆꯔꯤ ꯃꯝꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯊꯤꯕꯗ ꯐꯪꯂꯛꯇ꯭ꯔꯕꯁꯤꯗꯗꯤ ꯈꯝꯕꯇꯣꯟꯗꯨ ꯊꯋꯥꯏ ꯃꯪꯂꯝꯂꯅꯤ ꯍꯥꯏꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯂꯦꯞꯅꯈ꯭ꯔꯦ ꯌꯥꯅꯈ꯭ꯔꯦ ꯇꯣꯝꯆꯧꯅ ꯏꯄꯥꯒꯤ ꯈꯝꯕꯇꯣꯟ ꯉꯁꯤ ꯍꯔꯥꯎꯅ ꯏꯆꯥꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕꯒꯤ ꯀꯨꯝꯍꯩ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯂꯥꯛꯄꯁꯤꯗꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯥꯡꯅꯕ ꯑꯣꯏꯅ ꯊꯣꯛꯂꯕꯀꯣ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯈꯝꯕꯇꯣꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯈꯨꯜꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ ꯊꯝꯕꯥꯜꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯈꯨꯜꯒꯤ ꯅꯨꯄꯤ ꯈꯔꯒ ꯂꯩꯔꯝꯕꯗꯒꯤ ꯇꯣꯝꯆꯧ ꯀꯥꯔꯛꯄ ꯎꯔꯗꯨꯅ ꯊꯝꯕꯥꯜ ꯇꯣꯝꯆꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯨꯔꯥ ꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯗꯥꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯀꯗꯥꯏꯅꯣ ꯈꯨꯔꯥ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯀꯗꯥꯏꯅꯣ ꯑꯁꯨꯝꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯀꯞꯂꯛꯏ ꯇꯣꯝꯆꯧꯁꯨ ꯈꯝꯕꯇꯣꯟꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯃꯍꯥꯛ ꯁꯤꯔꯝꯂꯅꯤ ꯍꯥꯏꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯋꯥꯔꯦꯞꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯊꯝꯕꯥꯜꯗ ꯇꯝꯒꯅꯤ ꯈꯟꯗꯨꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃꯒꯨꯝ ꯀꯞꯂꯤꯕꯤ ꯊꯝꯕꯥꯜꯗ ꯌꯦꯡꯂꯒ ꯂꯩꯔꯤ ꯑꯩ ꯈꯪꯉꯦ ꯃꯥ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯃꯥꯗꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕ ꯃꯤꯁꯛꯅꯤ ꯁꯤ ꯈꯨꯔꯥ ꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯌꯨ ꯅꯣꯏ ꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯌꯨ ꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯌꯨ ꯑꯁꯨꯝꯅ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃꯒꯨꯝꯅ ꯀꯞꯆꯔꯤ ꯇꯣꯝꯆꯧꯗꯤ ꯃꯃꯧ ꯊꯝꯕꯥꯜꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯊꯝꯕꯥꯜꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯅꯗ꯭ꯔꯦ ꯇꯁꯦꯡꯅ ꯊꯝꯕꯥꯜ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯀꯔꯝꯅꯁꯨ ꯑꯣꯏꯔꯣꯏ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯥꯕꯨ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧ ꯀꯥꯏꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯖꯕꯗ ꯉꯥꯏꯔꯤꯉꯩ ꯅꯧꯅ ꯂꯨꯈꯥ ꯑꯃꯨꯛ ꯆꯜꯍꯧꯔꯤ ꯅꯨꯡꯗꯝꯕ ꯃꯥꯅ ꯊꯝꯕꯥꯜꯒꯤ ꯂꯥꯏꯕꯛꯇ ꯀꯔꯝꯅꯕꯨ ꯇꯝꯕꯤꯔꯤꯕ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯈꯝꯕꯇꯣꯟꯒꯤ ꯍꯛꯆꯥꯡ ꯐꯪꯗ꯭ꯔꯕꯅꯤꯅ ꯄꯥꯡꯒꯣꯡꯅ ꯍꯛꯆꯥꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯕꯨ ꯌꯦꯡꯗꯨꯅ ꯊꯝꯕꯥꯜꯅ ꯍꯥꯏꯖꯔꯛꯏ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯕꯨ ꯃꯆꯥꯗ ꯃꯆꯥ ꯃꯁꯨꯗ ꯃꯁꯨꯒꯨꯝꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯥꯛꯂꯕ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗ ꯊꯝꯕꯥꯜ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯃꯁꯤꯕꯨ ꯃꯤꯌꯥꯝꯅ ꯌꯥꯕꯤꯌꯨ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯃꯛ ꯍꯥꯏꯌꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯏꯃꯧꯒꯤ ꯑꯄꯥꯝꯕꯗꯣ ꯊꯝꯕꯥꯜꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯆꯥꯎꯔꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯂꯥꯡꯗꯨꯅ ꯊꯝꯂꯤꯕꯗꯨꯗꯤ ꯀꯥꯏꯍꯟꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯅꯃꯧꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯨꯔꯣꯏꯕ ꯃꯥꯅ ꯐꯥꯔꯝꯕ ꯆꯥꯎ ꯁꯥꯡꯂꯕ ꯁꯩꯔꯦꯡ ꯑꯗꯨ ꯊꯣꯡꯗꯨꯅ ꯃꯤꯌꯥꯝꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯗꯣ ꯀꯥꯏꯗꯅꯕ ꯇꯧꯕꯤꯌꯨ ꯃꯁꯤꯃꯗꯤ ꯅꯅꯥꯎꯅ ꯍꯥꯏꯖꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯀꯞꯂꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯖꯔꯛꯏ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯃ ꯅꯄꯨꯔꯣꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯁꯨ ꯉꯥꯏꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅꯅꯦ ꯀꯨꯝꯍꯩ ꯑꯃ ꯍꯦꯛ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯗ ꯅꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅꯦ ꯏꯃꯥ ꯅꯆꯥ ꯀꯩꯁꯨ ꯈꯟꯖꯔꯣꯏ ꯏꯄꯨꯔꯣꯏꯕꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯅꯣꯡꯒꯥꯈ꯭ꯔꯕꯁꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯑꯅꯤꯡꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯥꯏꯍꯟꯕꯗꯣ ꯅꯃꯧꯅ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯄꯤꯌꯨ ꯑꯁꯨꯝꯅ ꯊꯝꯕꯥꯜꯅ ꯍꯥꯏꯃꯟꯕꯗꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅꯁꯨ ꯌꯥꯅꯔꯗꯨꯅ ꯍꯌꯦꯡꯁꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯒꯅꯤ ꯍꯥꯏꯅ ꯂꯦꯞꯅꯈ꯭ꯔꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯑꯍꯤꯡ ꯑꯗꯨꯃ ꯊꯝꯕꯥꯜꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯗꯅ ꯂꯦꯜꯂꯤ ꯏꯅꯨꯡ ꯉꯥꯟꯕꯒꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯃꯔꯥꯡ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯔꯝꯃꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯗꯨ
ꯌꯥꯎꯖꯔꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯅꯪ ꯌꯥꯎꯗ꯭ꯔꯕꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤꯗꯤ ꯌꯥꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕꯕꯨ ꯄꯨꯕꯤꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯕꯅꯤꯅ ꯏꯁꯝ ꯁꯝꯅ ꯄꯨꯟꯅ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯊꯝꯕꯥꯜꯒꯤꯁꯨ ꯏꯟꯁꯥꯡ ꯑꯗꯨ ꯁꯔꯨꯛ ꯇꯝꯕꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯋꯥꯏꯒꯤ ꯃꯅꯤ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯃꯐꯝꯗꯒꯤ ꯃꯥꯡꯈ꯭ꯔꯕꯗ ꯃꯥꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯀꯔꯝꯅ ꯂꯩꯒꯅꯤ ꯈꯟꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯊꯤꯜꯂꯛꯄ ꯏꯟꯁꯥꯡ ꯑꯗꯨ ꯏꯪꯈꯣꯜꯒꯤ ꯃꯇꯣꯟꯗ ꯍꯩꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯕꯅ ꯈꯝꯕꯇꯣꯟꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯇꯝꯕ ꯑꯃꯗꯤ ꯂꯥꯟꯅ ꯊꯧꯔꯝꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯒꯤ ꯃꯥꯏꯊꯣꯡꯗꯒꯤꯗꯤ ꯃꯤꯅꯣꯛ ꯍꯥꯏꯕꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥ ꯊꯝꯕꯥꯜꯅ ꯃꯆꯥ ꯑꯅꯤꯕꯨ ꯄꯥꯠꯇ ꯀꯨꯝꯒꯦ ꯍꯥꯏꯕꯁꯤꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕꯁꯨ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯗꯨꯅ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯌꯣꯜꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯇꯔꯦꯠ ꯁꯦꯟꯖꯥꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯏꯟꯁꯥꯡ ꯍꯩꯗꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯐꯖꯔꯕ ꯑꯃ ꯍꯧꯔꯛꯇꯨꯅ ꯁꯨꯞꯅꯇꯪꯒꯤ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯃꯈꯛꯇꯪ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯥꯡꯒꯣꯜꯗ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯊꯝꯕꯥꯜ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯄꯤꯕꯥꯔꯦꯜꯅ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ ꯍꯩꯅꯧꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ, "ꯏꯃꯥ, ꯌꯦꯡꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯜꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯁꯦ ꯃꯁꯥ ꯃꯔꯦꯡ ꯌꯥꯝꯅ ꯐꯜꯂꯤ, ꯆꯥꯎꯅ ꯆꯥꯎꯔꯤꯕ꯫ ꯌꯥꯟꯊꯠꯂꯁꯤꯗꯅ ꯏꯃꯥ." "ꯍꯩ, ꯑꯗꯨꯝ ꯍꯧꯖꯁꯅꯨꯅꯦ ꯏꯕꯣꯆꯧꯕ ꯅꯪꯕꯣ, ꯍꯩꯅꯧꯁꯤ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯕꯒꯦ?" ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯈꯥꯕꯅ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯇꯔꯦꯠ ꯁꯦꯟꯖꯥꯗ ꯌꯥꯝꯅ ꯃꯤꯍꯧꯗꯧꯔꯤꯀꯣ꯫ ꯀꯨꯏꯔꯕꯅꯦ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯍꯩꯅꯧꯁꯤ ꯌꯥꯜꯂꯒ ꯈꯥꯏꯗꯠꯂꯒ ꯌꯣꯜꯂꯗꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯐꯪꯒꯅꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯂꯤꯕꯁꯦ꯫ ꯍꯩꯅꯧꯁꯤꯅ ꯃꯁꯥ ꯃꯔꯦꯡ ꯐꯅ ꯋꯥꯡꯅ ꯆꯥꯎꯅ ꯍꯧꯕꯁꯦ ꯎꯕꯗ ꯇꯥꯆꯧꯗꯤ ꯃꯕꯨꯛ ꯌꯦꯛꯂꯝꯒꯅꯤ ꯏꯃꯥ." ꯄꯤꯕꯥꯔꯦꯜꯅ, "ꯍꯦ ꯑꯉꯥꯡ, ꯅꯪ ꯀꯩ ꯈꯪꯒꯦ? ꯍꯩꯅꯧ ꯄꯥꯝꯕꯤꯁꯦ ꯃꯍꯩ ꯆꯥꯕ ꯐꯪꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯌꯥꯜꯂꯒ ꯌꯣꯟꯊꯣꯛꯂꯕꯗꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯍꯧꯒꯅꯤꯗꯅ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯦ ꯑꯩꯗꯤ." "ꯌꯥꯔꯦ ꯈꯪꯉꯦ, ꯑꯩꯈꯣꯏ ꯌꯦꯟꯕ ꯂꯥꯕꯁꯤꯁꯨ ꯃꯔꯨꯝ ꯆꯥꯕ ꯐꯪꯗꯦꯅ ꯍꯥꯠꯂꯒ ꯆꯥꯊꯣꯛꯂꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯇꯨ ꯀꯨꯏꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯥꯕ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯄꯤꯕꯥꯔꯦꯜꯅ, "ꯑꯉꯥꯡꯅ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯦꯗ, ꯌꯦꯟꯕ ꯂꯥꯕꯅꯕꯨ ꯃꯔꯨꯝ ꯀꯣꯛꯅꯕ꯭ꯔꯥ ꯍꯥ? ꯌꯦꯟꯕꯤꯅꯕꯨ ꯃꯔꯨꯝ ꯀꯣꯛꯅꯕꯒꯤ ꯋꯥꯅꯤꯅꯦ, ꯒꯙꯥꯁꯤꯗꯤ." ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯁꯤꯜꯂꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯊꯝꯕꯥꯜ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯗꯨꯅ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕ ꯎꯃꯪꯗ ꯆꯪꯗꯨꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯡ ꯆꯟꯕ ꯂꯣꯏꯔꯗꯨꯅ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕꯗꯨ ꯎꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯔꯤꯉꯩ ꯁꯨꯔꯨꯡ ꯃꯥꯟꯕ ꯃꯐꯝ ꯑꯃꯗꯒꯤ ꯂꯪꯂꯕ ꯃꯉꯥꯜ ꯑꯃ ꯐꯧꯗꯣꯔꯛꯂꯤꯕꯗꯨ ꯄꯤꯕꯥꯔꯦꯜꯅ ꯎꯔꯝꯃꯤ꯫ "ꯈꯥꯕ, ꯌꯦꯡꯉꯨꯅꯦ, ꯃꯉꯥꯜ ꯑꯃ ꯂꯩꯔꯤꯕꯁꯤ ꯅꯪ ꯎꯗꯕ꯭ꯔꯥ?" ꯈꯥꯕꯁꯨ ꯌꯦꯡꯊꯣꯛꯂꯨꯕꯗ ꯂꯪꯂꯕ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯝꯃꯤ꯫ "ꯑꯩꯁꯨ ꯎꯏ ꯇꯥꯆꯧ, ꯁꯤꯕꯨ ꯀꯔꯤꯕꯨ ꯑꯣꯏꯔꯝꯗꯣꯏꯖꯥꯠꯅꯣ?" ꯄꯤꯕꯥꯔꯦꯜꯅ, "ꯑꯁ, ꯈꯥꯕ ꯅꯪꯁꯤ ꯄꯪꯈ꯭ꯔꯦꯗ, ꯑꯁꯨꯝꯅ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯕ ꯍꯥꯏꯕꯁꯦ ꯑꯁꯨꯛꯄ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯐꯪꯕ ꯅꯠꯇ꯭ꯔꯣ? ꯂꯨꯔꯕ ꯏꯔꯣꯜꯅꯨꯡꯗ ꯐꯪꯕ ꯇꯥꯡꯂꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯒꯗꯣ ꯑꯣꯏꯔꯝꯗꯧꯔꯤꯕꯅꯤꯅꯦ꯫ ꯂꯥꯛꯑꯣ, ꯆꯪꯂꯒ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯁꯤ." "ꯑꯁ, ꯑꯩ ꯀꯤꯖꯩꯗ ꯇꯥꯆꯧ, ꯑꯃꯨꯛ ꯁꯨꯛꯂꯕ ꯎꯃꯪꯁꯤꯗ ꯂꯩꯕ ꯂꯥꯏ ꯇꯤꯟ ꯐꯠꯇꯕꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯏꯕꯥꯅꯤꯕꯨ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯀꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯉꯝꯃꯣꯏ." ꯄꯤꯕꯥꯔꯦꯜ ꯐꯝꯂꯝꯕꯗꯒꯤ ꯐꯠ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯨꯃꯥꯡ ꯇꯩꯊꯣꯛꯂꯝꯕ ꯈꯨꯗꯩ ꯑꯗꯨ ꯃꯈ꯭ꯋꯥꯡꯗ ꯈꯣꯡꯆꯦꯠ ꯑꯣꯏꯅ ꯐꯠ ꯆꯦꯠꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ, "ꯐꯔꯦ ꯐꯔꯦ, ꯅꯪ ꯀꯤꯔꯗꯤ ꯂꯩꯍꯧꯔꯣ. ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯪꯂꯒ ꯄꯣꯠꯁꯛ ꯑꯁꯦ ꯂꯧꯔꯒ ꯃꯃꯜ ꯌꯥꯝꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯒꯗꯣ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯏꯇꯣꯝꯇꯒꯤ ꯑꯣꯏꯒꯅꯤꯀꯣ." ꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯕꯥꯔꯦꯜ ꯁꯨꯔꯨꯡꯒꯤ ꯃꯜꯂꯕ ꯃꯉꯥꯜ ꯅꯥꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯈꯥꯕꯁꯨ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯔꯝꯂꯒ, "ꯇꯥꯆꯧ, ꯉꯥꯏꯈꯣ, ꯑꯩꯁꯨ ꯂꯥꯛꯑꯒꯦꯁꯦ." ꯑꯁꯨꯝ ꯂꯥꯎꯗꯨꯅ ꯄꯤꯕꯥꯔꯦꯜꯅ ꯆꯪꯈ꯭ꯔꯤꯕꯗꯣꯝꯗ ꯈꯥꯕꯁꯨ ꯇꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕꯅ ꯁꯨꯔꯨꯡꯒꯤ ꯃꯜꯂꯕ ꯃꯉꯥꯜ ꯅꯥꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯨꯔꯨꯡ ꯑꯃꯒꯨꯝ ꯂꯩꯔꯝꯂꯤꯕꯗꯨ ꯐꯠ ꯈꯨꯝꯖꯤꯜꯂꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯂꯥꯏꯑꯣꯏꯔꯕ ꯆꯍꯤ ꯆꯥꯝꯃ ꯄꯨꯟꯁꯤꯔꯕ ꯌꯥꯏꯄꯨꯕ ꯆꯥꯎ ꯁꯥꯡꯗꯕ ꯂꯩꯔꯦꯜ ꯑꯃꯒꯤ ꯃꯈꯦꯠ ꯃꯅꯨꯡꯗ ꯑꯣꯏꯔꯝꯃꯤ꯫ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕꯅ ꯆꯪꯂꯨꯔꯤꯕꯗꯨ ꯇꯥꯏꯕꯪ ꯃꯤꯅꯤꯜ ꯐꯪꯕꯗ ꯂꯥꯏꯑꯣꯏꯔꯕ ꯂꯩꯔꯦꯜꯗꯨꯅ ꯃꯈꯦꯠ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯕꯨꯛꯇ ꯂꯩꯔꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯤꯕ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕꯕꯨ ꯆꯥꯅꯅꯕ ꯂꯥꯡ ꯊꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨ ꯈꯪꯂꯨꯗꯕ ꯑꯣꯏꯕꯅ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕ ꯂꯩꯔꯦꯜ ꯑꯗꯨꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯈ꯭ꯔꯦ꯫
ꯇꯨꯡꯒꯤ ꯑꯣꯏꯔꯛꯀꯗꯕ ꯈꯟꯊꯗꯅ ꯊꯕꯛ ꯍꯦꯛꯇ ꯄꯥꯡꯊꯣꯛꯀꯟꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯃꯗꯨꯅꯁꯨ ꯑꯣꯏꯕ ꯇꯥꯏ ꯄꯪꯅ ꯄꯥꯜꯂꯤ ꯇꯥꯏꯕꯪꯄꯥꯟ ꯍꯥꯏꯅ ꯍꯥꯏꯅꯔꯝꯂꯤꯕꯁꯤ ꯑꯗꯨꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯅꯤꯗꯨ ꯍꯦꯛ ꯃꯥꯒꯤ ꯃꯈꯦꯠ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯒꯗꯤ ꯈꯥꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯃꯌꯥ ꯑꯗꯨ ꯐꯠ ꯎꯝꯁꯤꯟꯗꯨꯅ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯇꯨꯅ ꯂꯩꯔꯦꯜ ꯑꯗꯨ ꯃꯐꯝꯗꯨꯗꯒꯤ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯁꯨ ꯊꯝꯕꯥꯜ ꯃꯆꯥ ꯍꯜꯂꯛꯂꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯊꯝꯕꯥꯜꯒꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯆꯣꯡꯂꯛꯂꯝꯃꯤ ꯊꯝꯕꯥꯜꯁꯨ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯁꯣꯔꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯡꯂꯤꯕꯁꯤꯕꯣ ꯏꯆꯥ ꯑꯅꯤꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯅ ꯇꯧꯔꯤꯕꯁꯦ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯗꯣ ꯑꯁꯣꯏ ꯑꯉꯥꯝꯗꯗꯤ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯦꯞꯊ ꯆꯦꯞꯊ ꯊꯣꯡꯒꯥꯜ ꯑꯗꯨꯝꯅ ꯌꯦꯡꯖꯩ ꯑꯗꯨꯝꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯛꯄꯅ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕꯅ ꯍꯜꯂꯛꯇꯕꯗꯨꯗ ꯊꯝꯕꯥꯜꯗꯤ ꯅꯨꯡꯁꯥ ꯊꯤꯔꯤ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧ ꯀꯥꯏꯅꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯦ ꯃꯁꯤꯗꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯏꯆꯥ ꯑꯅꯤꯕꯨ ꯑꯃꯨꯛ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯂꯧꯁꯤꯟꯕꯤꯔꯕ꯭ꯔꯅꯦ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯊꯝꯕꯥꯜꯗꯨ ꯀꯞꯆꯔꯤ ꯑꯍꯤꯡꯗꯨꯃꯁꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯊꯝꯕꯥꯜꯁꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗ ꯃꯆꯥꯅꯤ ꯍꯟꯖꯤꯜꯂꯛꯇꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯑꯗꯨꯅ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯈꯨꯜꯒꯤ ꯑꯍꯜ ꯅꯍꯥ ꯃꯈꯩ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯎꯃꯪꯗ ꯆꯠꯇꯨꯅ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕꯕꯨ ꯊꯤꯔꯨꯕꯗ ꯃꯈꯣꯏꯅ ꯁꯦꯝꯂꯝꯕ ꯁꯤꯡꯕꯨꯜ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯥꯏꯈꯤꯕ ꯊꯥꯡꯖꯧ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯄꯨꯔꯛꯇꯨꯅ ꯊꯝꯕꯥꯜꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕꯒꯤ ꯃꯁꯥꯗꯤ ꯐꯪꯗꯦ ꯂꯥꯏ ꯇꯤꯟꯅꯒ ꯆꯦꯟꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯝꯊꯤꯕ ꯁꯥ ꯀꯩꯅꯕꯨ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯕꯥꯜꯒꯤꯅꯤ ꯍꯥꯏꯕꯗ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯊꯝꯕꯥꯜ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯄꯨꯟꯁꯤ ꯂꯩꯂꯛꯄꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯋꯥꯡꯅ ꯆꯥꯎꯅ ꯃꯁꯥ ꯃꯔꯦꯡ ꯐꯅ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯈꯝꯕꯇꯣꯟ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯑꯅꯤꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯊꯝꯕꯥꯜ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯊꯝꯕꯥꯜ ꯑꯩ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯊꯝꯕꯥꯜꯕꯨ ꯀꯧꯔꯛꯂꯒ ꯃꯃꯥꯡ ꯑꯣꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯠꯈꯤꯔꯝꯃꯤ ꯃꯣꯏ ꯄꯥꯕꯨꯡ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯃꯣꯏ ꯄꯥꯕꯨꯡ ꯅꯪꯗ ꯅꯠꯇꯅ ꯏꯆꯥ ꯑꯅꯤꯅꯁꯨ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯕꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯪꯒꯤ ꯊꯃꯥꯅ ꯀꯧꯖꯕꯁꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯈꯝꯕꯇꯣꯟꯕꯨ ꯀꯧꯖꯔꯤ ꯊꯝꯕꯥꯜꯗꯨ ꯇꯥꯏꯕꯪ ꯐꯥꯎꯅ ꯀꯞꯂꯝꯃꯤ ꯐꯅ ꯀꯨꯏꯅ ꯃꯪꯂꯥꯟ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯕꯅ ꯊꯝꯕꯥꯜ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯊꯝꯕꯥꯜ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯄꯒ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯇꯝ ꯑꯗꯨ ꯅꯣꯡꯃ ꯄꯨꯡ ꯐꯥꯅ ꯉꯥꯜꯂꯝꯗ꯭ꯔꯤ ꯑꯃꯝꯕ ꯀꯨꯌꯨꯝꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯇꯤꯌꯥ ꯊꯛ ꯑꯗꯨꯗ ꯁꯖꯤꯛ ꯃꯁꯣꯡ ꯃꯥꯅ ꯇꯔꯪ ꯇꯔꯪ ꯉꯥꯟꯅ ꯂꯩꯔꯝꯂꯤ ꯊꯝꯕꯥꯜ ꯃꯈꯨꯠꯇ ꯈꯣꯏꯔꯨ ꯊꯥꯡꯃꯩ ꯑꯃ ꯄꯥꯏꯔꯛꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯃꯈꯣꯏ ꯌꯦꯡꯈꯣꯜ ꯃꯇꯣꯜ ꯑꯗꯨꯗ ꯆꯥꯎꯅ ꯋꯥꯡꯅ ꯃꯁꯥ ꯃꯔꯦꯡ ꯐꯅ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯛꯇꯨꯅ ꯀꯞꯅ ꯀꯞꯅ ꯃꯣꯏ ꯄꯥꯕꯨꯡ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯅꯅꯥꯎꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯂꯝꯕꯗꯥꯏꯅ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯗꯨꯅ ꯅꯅꯥꯎ ꯑꯣꯏꯕ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅ ꯀꯔꯤꯒꯤ ꯅꯅꯥꯎ ꯑꯣꯏꯕꯨ ꯉꯥꯏꯔꯝꯗ ꯑꯁꯤ ꯂꯝꯗꯝꯗ ꯄꯥꯡꯈ꯭ꯔꯤꯕꯅꯣ ꯑꯁꯨꯝꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤꯉꯩ ꯊꯝꯕꯥꯜꯒꯤ ꯃꯃꯥꯡꯃꯛꯇꯗ ꯐꯖꯔꯕ ꯃꯉꯥꯜ ꯅꯥꯏꯔꯕ ꯍꯩꯃꯨꯟ ꯐꯥꯔꯕ ꯍꯩꯅꯧ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯊꯝꯕꯥꯜ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯉꯥꯜ ꯅꯥꯏꯅ ꯂꯩꯔꯤꯕ ꯍꯩꯅꯧ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯅꯥ ꯃꯆꯨꯒꯨꯝ ꯐꯨꯗꯣꯛꯂꯤꯕ ꯍꯩꯅꯧ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯉꯛꯆꯥꯅ ꯌꯦꯡꯂꯝꯂꯒ ꯊꯝꯕꯥꯜ ꯆꯪꯁꯤꯟꯗꯨꯅ ꯍꯩꯅꯧ ꯑꯗꯨꯕꯨ ꯈꯨꯟꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯈꯣꯏꯔꯨ ꯊꯥꯡꯃꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯍꯩꯅꯧ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯊꯝꯕꯥꯜꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗ꯭ꯔꯦ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯊꯨꯅ ꯆꯪꯗꯨꯅ ꯃꯈꯨꯠꯇ ꯍꯩꯖ꯭ꯔꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯍꯩꯅꯧ ꯑꯗꯨ ꯃꯆꯦꯠ ꯈꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ
ꯍꯩꯅꯧ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯑꯃꯈꯛ ꯂꯥꯛꯇꯨꯅ ꯊꯝꯕꯥꯜꯒꯤ ꯊꯃꯣꯏꯗ ꯍꯩꯅꯧ ꯑꯗꯨ ꯆꯥꯅꯤꯡꯕꯅ ꯏꯈꯧ ꯂꯥꯡꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯊꯤꯟꯊꯗꯦ ꯍꯩꯅꯧ ꯑꯗꯨ ꯐꯖꯅ ꯈꯥꯏꯗꯨꯅ ꯃꯁꯨꯡ ꯑꯃ ꯂꯧꯗꯨꯅ ꯊꯝꯕꯥꯜꯅ ꯆꯥꯔꯝꯃꯤ꯫ ꯍꯩꯅꯧ ꯑꯗꯨꯒꯤ ꯈꯣꯏꯊꯨꯝꯅꯔꯕ ꯃꯍꯥꯎ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯩꯅꯧ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯊꯝꯕꯥꯜꯒꯤ ꯃꯐꯝꯗ ꯍꯩꯅꯧ ꯑꯗꯨꯕꯨ ꯆꯥꯅꯤꯡꯅꯕ ꯏꯍꯨꯜ ꯑꯃ ꯍꯥꯞꯄꯒꯨꯝ ꯊꯣꯛꯂꯔꯤ꯫ ꯊꯝꯕꯥꯜꯁꯨ ꯑꯁꯨꯝ ꯆꯥꯗꯨꯅ ꯐꯖꯔꯕ ꯁꯅꯥ ꯃꯆꯨꯒꯨꯝꯅ ꯂꯪꯅ ꯉꯥꯟꯊꯣꯏꯔꯤꯕ ꯍꯩꯅꯧ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯊꯝꯕꯥꯜꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯍꯩꯅꯧ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯔꯨ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯣꯠꯂꯤ, ꯃꯔꯝ ꯑꯗꯨꯅ ꯃꯔꯨ ꯑꯗꯨ ꯐꯥꯎꯕ ꯊꯝꯕꯥꯜꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈꯤꯕꯒ ꯊꯝꯕꯥꯜꯒꯤ ꯃꯁꯥꯗꯨ ꯑꯣꯅꯤꯡ ꯁꯥꯅꯤꯡꯕ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯥꯒꯤ ꯐꯤꯕꯝ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯄꯗꯨꯗ ꯊꯝꯕꯥꯜ ꯄꯥꯈꯠꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯑꯉꯛꯄꯅꯤ꯫ ꯅꯧꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯗꯨꯅ ꯆꯍꯤ ꯆꯥ ꯀꯌꯥ ꯃꯣꯟ ꯃꯤꯅꯣꯛ ꯍꯥꯏꯕꯗꯨ ꯀꯥꯎꯗꯨꯅ ꯂꯩꯂꯛꯂꯕ ꯊꯝꯕꯥꯜꯗꯨ ꯅꯥꯎꯄꯨꯔꯦ ꯍꯥꯏꯅ ꯑꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯉꯛꯄꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ꯫ ꯑꯉꯛꯄ ꯑꯃꯗꯤ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ "ꯏꯃꯥ ꯑꯃꯥꯏꯕꯤ, ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯕꯨ? ꯅꯅꯥꯎꯗꯤ ꯅꯥꯎꯄꯨꯒꯗꯕ ꯆꯍꯤ ꯑꯗꯣ ꯍꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯄꯨꯔꯣꯏꯕꯁꯨ ꯅꯧꯅ ꯅꯣꯡꯒꯥꯈꯤꯗꯨꯅ ꯅꯧꯅ ꯂꯨꯀ꯭ꯔꯥꯛ ꯑꯣꯏꯔꯕꯤꯅꯤ꯫ ꯀꯔꯝꯅ ꯑꯩꯅ ꯅꯥꯎꯄꯨꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯑꯃꯨꯛꯇ ꯐꯖꯅ ꯀꯨꯞꯊꯅ ꯌꯦꯡꯕꯤꯌꯨ." ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯄꯣꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯨꯞꯊꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯝꯕꯥꯜꯒꯤ ꯅꯥꯎꯄꯨꯔꯤꯕ ꯅꯋꯥ ꯑꯁꯤ ꯑꯆꯝꯕ ꯅꯋꯥ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯈꯪꯂꯛꯄꯗꯒꯤ ꯊꯝꯕꯥꯜꯗ ꯌꯦꯡꯂꯗꯨꯅ "ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯁꯣꯔꯗꯒ ꯅꯆꯥ ꯑꯃꯇꯪ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯅꯤꯕ ꯌꯥꯎꯔꯨꯕ꯭ꯔꯥ?" ꯊꯝꯕꯥꯜꯁꯨ ꯑꯃꯥꯏꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯉꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯣꯡꯃꯇ ꯅꯃꯧꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯉꯣꯟꯗ ꯏꯆꯥ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯏꯃꯥꯅ ꯂꯩꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯅꯪꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯅꯋꯥ ꯑꯁꯤ꯫ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯝꯕꯥꯜꯅ ꯃꯔꯛ ꯐꯠꯊꯜꯂꯤ꯫ "ꯏꯃꯥ ꯃꯥꯏꯕꯤ, ꯅꯃꯧ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯍꯥꯏꯖꯔꯛꯏ꯫ ꯑꯃꯥꯏꯕꯤꯗꯨꯁꯨ ꯌꯥꯝ ꯉꯛꯅ "ꯍꯥꯏꯌꯨ ꯏꯕꯦꯝꯃ, ꯀꯔꯤ ꯋꯥꯅꯣ? ꯏꯃꯥꯗ ꯁꯦꯡꯅ ꯇꯝꯃꯨ." ꯊꯝꯕꯥꯜ ꯃꯥꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯆꯥꯈꯤꯕ ꯍꯩꯅꯧ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯃꯗ ꯆꯤꯊꯗꯅ ꯊꯝꯕꯥꯜꯅ ꯑꯃꯥꯏꯕꯤꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯑꯃꯥꯏꯕꯤꯗꯨꯁꯨ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯊꯝꯕꯥꯜꯗ ꯌꯦꯡꯂꯗꯨꯅ "ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯒꯤ ꯏꯪꯈꯣꯜ ꯃꯇꯣꯜ ꯑꯗꯨꯗ ꯋꯥꯡꯅ ꯆꯥꯎꯅ ꯍꯧꯔꯤꯕ, ꯃꯁꯥ ꯃꯔꯦꯡ ꯐꯅ ꯍꯧꯔꯤꯕ ꯍꯩꯅꯧ ꯑꯗꯣ ꯏꯃꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦ." ꯊꯝꯕꯥꯜꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯜꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨ ꯎꯕꯃꯛꯇꯗ ꯑꯃꯥꯏꯕꯤꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯂꯩꯑꯣꯏꯔꯕ ꯁꯔꯦꯡ ꯑꯃꯅ ꯁꯥꯌꯣꯟꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤꯅꯤꯗꯅ ꯃꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯅ ꯁꯣꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯊꯝꯕꯥꯜꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯏꯕꯦꯝꯃ, ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤ ꯑꯆꯝꯕ ꯅꯠꯇꯦꯅꯦ꯫ ꯂꯩꯑꯣꯏꯔꯕ ꯁꯔꯦꯡ ꯑꯃꯒꯤ ꯊꯋꯥꯏꯅ ꯑꯣꯜꯂꯛꯄ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯅꯤꯅꯦ." ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯊꯝꯕꯥꯜꯁꯨ ꯀꯞꯅ ꯀꯞꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯈꯝꯕꯇꯣꯟꯅ ꯍꯥꯠꯈꯤꯕ ꯆꯥꯎ ꯁꯥꯡꯂꯕ ꯁꯔꯦꯡ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡꯃ ꯊꯝꯕꯥꯜꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯈꯝꯕꯇꯣꯟꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯃꯥꯏꯕꯤꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯑꯃꯥꯏꯕꯤꯗꯨꯁꯨ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯅ ꯉꯁꯤ ꯅꯥꯎꯄꯨꯔꯤꯕ ꯅꯋꯥ ꯑꯁꯤ ꯑꯆꯝꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯅꯪꯒꯤ ꯑꯋꯥꯕ ꯅꯇꯧ ꯀꯌꯥꯗꯣ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯍꯜꯂꯒꯦ ꯍꯥꯏꯕꯀꯣ ꯇꯥꯏꯕꯪ ꯈꯣꯡꯗꯥꯍꯜꯂꯛꯄ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯕꯦꯝꯃ, ꯅꯪ ꯑꯉꯥꯡ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏꯀꯣ꯫ ꯅꯆꯥꯁꯤꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄꯒ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯅꯤ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯤꯗꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯖꯗꯨꯅ ꯃꯕꯨꯛꯇ ꯇꯞꯅ ꯅꯥꯟꯖꯗꯨꯅ ꯀꯞꯅ ꯀꯞꯅ "ꯏꯃꯥꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯁꯦ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥ ꯅꯪꯅ ꯍꯦꯛ ꯇꯥꯏꯕꯪ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄꯒ ꯏꯃꯥꯁꯨ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤꯀꯣ." ꯑꯁꯨꯝꯅ ꯃꯁꯤꯅ ꯁꯣꯟꯗꯨꯅ ꯀꯞꯆꯔꯤ꯫ ꯊꯝꯕꯥꯜ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯩꯆꯥꯛꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯂꯩꯔꯛꯄꯗꯨ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯧꯔꯤꯕ ꯃꯆꯥꯗꯨꯒꯤ ꯋꯥꯈꯜꯗ ꯊꯝꯕꯥꯜꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫
ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯦꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯥꯕꯨꯝ 10 ꯐꯥꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯊꯥꯕꯨꯝ 10 ꯐꯥꯅ ꯅꯥꯎꯄꯨꯔꯛꯄꯗ ꯊꯝꯕꯥꯜꯒꯤ ꯃꯁꯥꯗ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ꯫ ꯑꯃꯥꯏꯕꯤꯅ ꯊꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯊꯝꯕꯥꯜꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯅꯥꯎꯄꯨꯔꯤꯕ ꯅꯋꯥ ꯑꯗꯨ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯃꯇꯝꯗꯁꯨ ꯊꯝꯕꯥꯜꯒꯤ ꯃꯁꯥꯗ ꯑꯋꯥ ꯆꯩꯅꯥ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯊꯝꯕꯥꯜꯅ ꯊꯥꯕꯨꯝ 10 ꯅꯥꯎꯄꯨꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯤꯕ ꯅꯋꯥ ꯑꯗꯨ ꯄꯤꯕꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯀꯨꯆꯨ ꯑꯗꯨꯁꯨ ꯁꯅꯥ ꯃꯆꯨꯒꯨꯝꯅ ꯂꯪꯅ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯐꯨꯗꯣꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯗꯤ ꯅꯤꯡꯊꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯎꯖꯕ ꯐꯪꯖꯕꯗ ꯊꯝꯕꯥꯜꯒꯤ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯖꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯆꯩ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯑꯋꯥꯕꯕꯨ ꯀꯣꯛꯍꯜꯂꯤꯕ, ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯊꯣꯛꯂꯨꯗ꯭ꯔꯕ ꯏꯃꯥꯒꯤ ꯏꯐꯝꯗ ꯍꯤꯡꯅꯤꯡꯕ ꯐꯥꯎꯍꯟꯕꯤꯔꯤꯕ, ꯑꯃꯝꯕꯅ ꯀꯨꯞꯁꯤꯜꯂꯨꯔꯕ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯏꯆꯥꯅ ꯑꯉꯥꯟꯕ ꯃꯩꯔꯥꯒꯨꯝ ꯃꯉꯥꯜ ꯄꯤꯕꯤꯗꯨꯅ ꯂꯃꯥꯡꯗꯧꯔꯕ ꯅꯃꯥꯏꯒꯤ ꯂꯝꯕꯤꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯤꯕ ꯏꯆꯥ ꯅꯪꯒꯤ ꯃꯤꯡꯂꯦꯟꯗꯤ ꯏꯃꯥꯅ ꯃꯩꯔꯥꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯕꯨ ꯆꯦꯠꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯊꯝꯕꯥꯜ ꯀꯞꯆꯔꯤ꯫ ꯑꯗꯨꯝꯅ ꯃꯆꯥ ꯃꯩꯔꯥꯕꯅ ꯍꯦꯛ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄꯗꯒꯤ ꯊꯝꯕꯥꯜꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯍꯣꯡꯂꯛꯂꯤ꯫ ꯋꯥꯗꯨꯅꯇ ꯂꯩꯔꯝꯕꯗꯨ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯗꯨꯅ ꯃꯃꯥ ꯃꯆꯥ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯛꯏ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯩꯔꯥꯕꯁꯨ ꯑꯁꯨꯝ ꯆꯥꯎꯔꯛꯄꯅ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕꯗ ꯅꯠꯇꯅ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯃꯩꯔꯥꯕꯒꯤ ꯃꯁꯥꯗ ꯇꯣꯉꯥꯟꯕ ꯁꯛꯇꯤ ꯈꯔ ꯌꯥꯎꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯩꯔꯥꯕꯅꯕꯨ ꯊꯣꯛꯂꯅꯤ ꯍꯥꯏꯈ꯭ꯔꯕ ꯋꯥꯐꯝ ꯑꯗꯨ ꯀꯛꯐꯝ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯄꯨꯝꯕ ꯃꯩꯔꯥꯕꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯕꯁꯨ ꯉꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗꯅꯤ ꯊꯝꯕꯥꯜꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯩꯔꯥꯕꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯏꯟꯁꯥꯡ ꯁꯦꯝꯕ ꯃꯟꯕ ꯌꯥꯎꯕꯤꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯄꯟꯊꯧꯗꯣ ꯂꯩꯔꯣꯏꯔꯕ ꯁꯔꯦꯡ ꯑꯃ ꯍꯥꯠꯂꯨꯕꯗꯒꯤ ꯌꯥꯏꯕꯤ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯅꯔꯤꯕꯁꯦ ꯑꯆꯨꯝꯕꯔꯣ? ꯊꯝꯕꯥꯜꯅ ꯏꯟꯁꯥꯡ ꯃꯜꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ, ꯋꯥꯗꯤ ꯉꯥꯡꯗꯅ꯫ ꯃꯩꯔꯥꯕ ꯑꯃꯨꯛ ꯍꯟꯅ ꯊꯝꯕꯥꯜꯗ ꯌꯦꯡꯂꯗꯨꯅ, ꯏꯃꯥꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯑꯩꯒꯤ ꯄꯟꯊꯧ ꯂꯩꯈꯤꯗꯕꯒꯤ ꯄꯥꯠꯇ ꯀꯨꯝꯕ ꯊꯤꯡꯈꯤꯕꯅꯤ ꯍꯥꯏꯅ ꯅꯆꯥ ꯈꯪꯖꯩ꯫ ꯑꯗꯨ ꯏꯃꯥ, ꯑꯩꯒꯤ ꯄꯟꯊꯧꯗꯣ ꯈꯨꯜ ꯑꯁꯤꯗ ꯃꯁꯥ ꯐꯕ ꯃꯄꯥꯡꯒꯜ ꯀꯟꯕꯗ ꯃꯃꯤꯡ ꯆꯠꯄ ꯃꯤ ꯑꯃꯅꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯥ ꯐꯥꯕꯗꯁꯨ ꯑꯩꯒꯤ ꯄꯟꯊꯧꯕꯨ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ? ꯃꯁꯥꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗꯒꯤ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯂꯣꯠꯇꯨꯅ ꯊꯝꯈ꯭ꯔꯕ ꯍꯧꯈ꯭ꯔꯕ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯀꯌꯥꯗꯨ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯊꯃꯣꯏꯗ ꯑꯣꯝꯗꯨ ꯂꯩꯔꯤꯕ ꯃꯩꯆꯥꯛ ꯑꯗꯨ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯛꯂꯕ ꯃꯥꯜꯂꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯤꯂꯨ ꯑꯅꯤꯃꯛ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯄꯤꯔꯥꯡ ꯐꯥꯎꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ, ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ, ꯅꯪꯒꯤ ꯄꯟꯊꯧꯗꯣ ꯃꯁꯥ ꯐꯕ ꯃꯄꯥꯡꯒꯜ ꯀꯟꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯝꯃꯤ꯫ ꯉꯥ ꯐꯥꯕ ꯁꯥꯗꯥꯟꯕꯁꯨ ꯅꯪꯒꯤ ꯄꯟꯊꯧꯒ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯔꯝꯗꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏꯗ ꯐꯨꯡꯒꯠꯂꯤꯕꯗꯨ ꯀꯣꯛꯅꯕ ꯊꯝꯕꯥꯜ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ꯫ ꯑꯗꯨꯒ ꯇꯞꯅ ꯃꯆꯥ ꯃꯩꯔꯥꯕꯕꯨ ꯌꯦꯡꯗꯨꯅ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯄꯟꯊꯧꯅ ꯃꯤꯌꯥꯝꯅ ꯐꯥꯕ ꯉꯝꯗ꯭ꯔꯕ ꯆꯥꯎ ꯁꯥꯡꯂꯕ ꯁꯔꯦꯡ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯁꯔꯦꯡ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯅ ꯌꯥꯏꯕꯤ ꯃꯥꯡꯂꯤꯕꯅꯣ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯅꯪꯒꯤ ꯄꯟꯊꯧꯒꯤ ꯍꯛꯆꯥꯡꯗꯣ ꯊꯤꯕ ꯈꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯃꯆꯥꯗ ꯄꯥꯎꯗꯝꯖꯩ꯫ ꯃꯩꯔꯥꯕꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯟꯊꯔꯤꯕ ꯃꯃꯥꯒꯤ ꯃꯄꯤꯗꯨ ꯃꯈꯨꯠꯅ ꯇꯞꯅ ꯇꯩꯊꯣꯛꯄꯤ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯑꯩꯒꯤ ꯄꯟꯊꯧꯗꯣ ꯆꯥꯎꯔꯕ ꯄꯥꯛꯂꯕ ꯅꯨꯡꯖꯥꯎ ꯑꯃꯅ ꯑꯩꯒꯤ ꯄꯟꯊꯧꯒꯤ ꯍꯛꯆꯥꯡꯕꯨ ꯅꯟꯁꯤꯟꯗꯨꯅ ꯌꯥꯏꯕꯤ ꯃꯥꯡꯈꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯄꯟꯊꯧꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯅꯤꯡꯊꯧꯒꯤ ꯈꯨꯖꯤꯟ ꯃꯃꯥꯏ ꯑꯗꯨꯗꯤ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯗ ꯆꯥꯎꯔꯕ ꯄꯥꯛꯂꯕ ꯅꯨꯡꯖꯥꯎ ꯑꯗꯨꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯏꯃꯥꯅ ꯅꯆꯥꯗ ꯑꯌꯥꯕ ꯄꯤꯕꯤꯔꯕꯗꯤ ꯅꯆꯥꯅ ꯑꯩꯒꯤ ꯄꯟꯊꯧꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯅꯤꯡꯊꯧꯒꯤ ꯈꯨꯖꯤꯟ ꯃꯃꯥꯏꯗꯣ ꯂꯧꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯊꯝꯕꯥꯜ ꯃꯁꯥꯅ ꯄꯥꯠꯇ ꯀꯨꯝꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯅ ꯍꯥꯏꯔꯤꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯅꯤꯡꯊꯧꯒꯤ ꯈꯨꯖꯤꯟ ꯃꯃꯥꯏ ꯑꯃ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯗ ꯉꯁꯤꯁꯨ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯌꯦꯡꯂꯗꯨꯅ, ꯏꯃꯥꯒꯤ ꯃꯩꯔꯥꯕ, ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯅ ꯍꯤꯡꯂꯛꯂꯤꯕꯁꯦ ꯏꯆꯥꯒꯤ ꯃꯪꯂꯥꯟꯗꯅꯤ꯫ ꯅꯪꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯕꯗ ꯅꯠꯇꯅ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯅꯤꯗꯨꯁꯨ ꯎꯃꯪꯗ ꯁꯤꯡ ꯁꯟꯕ ꯆꯠꯈꯤꯕꯗꯒꯤ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯏꯆꯥ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯏꯃꯥꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯃꯇꯝ ꯀꯨꯏꯅ ꯂꯦꯜꯂꯛꯂꯕꯅꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯕꯨ ꯑꯃꯨꯛ ꯐꯪꯖꯕꯗꯒꯤ ꯏꯃꯥꯒꯤ ꯏꯐꯝꯗ ꯂꯩꯔꯝꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯏꯆꯥꯒꯤ ꯃꯪꯂꯥꯟꯗ ꯏꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤꯕꯅꯤ. ꯅꯪꯕꯨ ꯌꯦꯡꯖꯔꯒ ꯏꯃꯥꯒꯤ ꯑꯋꯥꯕ ꯀꯥꯎꯊꯣꯛꯂꯤꯕꯅꯤ. ꯅꯪꯁꯨ ꯂꯩꯔꯣꯏꯈ꯭ꯔꯕ ꯅꯪꯒꯤ ꯄꯟꯊꯧ ꯑꯃꯗꯤ ꯅꯌꯥꯝꯕ ꯑꯅꯤꯗꯨꯒ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗ꯭ꯔꯥ? ꯏꯃꯥꯗꯤ ꯀꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯒꯅꯤ? ꯑꯗꯨꯅ ꯏꯃꯥꯒꯤ ꯃꯩꯔꯥꯕ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯄꯥꯗ ꯀꯨꯝꯗꯨꯅ ꯅꯪꯒꯤ ꯄꯟꯊꯧꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯒꯦ ꯍꯥꯏꯒꯅꯨꯀꯣ. ꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯁꯨ ꯃꯆꯥꯕꯨ ꯌꯦꯡꯖꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯖꯔꯛꯏ. ꯃꯩꯔꯥꯕ ꯁꯤꯡꯊꯔꯤꯕ ꯃꯃꯥꯒꯤ ꯃꯄꯤ ꯑꯗꯨ ꯑꯃꯨꯛ ꯇꯩꯊꯣꯛꯄꯤ. ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ ꯃꯩꯔꯥꯕꯅ, ꯏꯃꯥ, ꯅꯆꯥꯕꯨ ꯀꯅꯥꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯣꯏꯅꯣ? ꯏꯃꯥ ꯑꯃꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ, ꯎꯃꯪꯒꯤ ꯇꯝꯊꯤꯔꯕ ꯁꯥ ꯀꯩꯅ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯇꯥꯖꯧꯇ ꯌꯥꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯉꯁꯤꯁꯨ ꯍꯤꯡꯂꯤꯅꯤ ꯏꯃꯥ. ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯍꯟꯗꯛꯇꯤ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯪꯊꯣꯛꯂꯗꯨꯅ ꯃꯩꯔꯥꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨ ꯂꯩꯈ꯭ꯔꯦ. ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ, ꯑꯣ, ꯏꯃꯥ ꯑꯃꯥꯏꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯒꯤ ꯂꯉꯣꯟ ꯑꯣꯏꯔꯕ ꯆꯥꯎ ꯁꯥꯡꯂꯕ ꯁꯔꯦꯡ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯑꯃꯨꯛ ꯁꯥꯌꯣꯜꯂꯛꯄꯅꯤ ꯍꯥꯏꯕꯗꯣ ꯆꯨꯝꯂꯤꯗꯅ. ꯊꯝꯕꯥꯜ ꯀꯧꯕꯤ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ. ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯆꯤꯟꯕꯥꯟꯗꯗꯤ ꯃꯃꯣꯟꯅꯣꯛ ꯃꯤꯂꯨ ꯑꯅꯤꯗꯅ ꯂꯦꯞꯄ ꯂꯩꯇ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯆꯥꯕꯨ ꯃꯤꯐꯝ ꯍꯣꯡꯗ ꯌꯦꯡꯖꯔꯤ. ꯃꯩꯔꯥꯕꯁꯨ ꯃꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯥꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯃꯥꯗ ꯌꯦꯡꯂꯒ, ꯏꯃꯥ, ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ. ꯅꯆꯥꯅ ꯍꯌꯦꯡ ꯁꯣꯏꯗꯅ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯕꯒ ꯎꯃꯪꯗ ꯆꯠꯂꯒ ꯑꯩꯒꯤ ꯇꯥꯆꯧ ꯑꯃꯗꯤ ꯇꯌꯥꯏꯕꯨ ꯄꯨꯔꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯒꯤ ꯅꯐꯝꯗ ꯁꯤꯟꯅꯖꯒꯦ. ꯊꯝꯕꯥꯜꯁꯨ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯑꯗꯨ ꯄꯥꯟꯈ꯭ꯔꯗꯨꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ. ꯑꯗꯨꯒ ꯊꯝꯕꯥꯜꯅ, ꯏꯃꯥ ꯄꯦꯜꯂꯤ. ꯏꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯦꯜꯂꯤ ꯃꯩꯔꯥꯕ. ꯏꯆꯥꯗꯤ ꯏꯃꯥꯒꯤ ꯑꯋꯥꯕꯕꯨ ꯈꯪꯕꯤꯔꯒꯦ ꯍꯥꯏꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯏꯆꯥꯕꯨ ꯊꯥꯕꯤꯔꯛꯄꯅꯤ. ꯏꯃꯥꯒꯨꯝꯂꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯀꯅꯥ ꯂꯩꯖꯗꯕꯤ. ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯂꯝꯃꯥꯡꯅꯔꯕꯤ ꯀꯌꯥꯒꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯛꯎꯀꯣ. ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯀꯞꯆꯔꯤ. ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ. ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯄꯒ ꯃꯩꯔꯥꯕ ꯃꯈꯨꯠꯇ ꯁꯪꯒꯥꯏ ꯍꯥꯏꯕ ꯊꯥꯡꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯂꯒ ꯎꯃꯪ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ. ꯊꯝꯕꯥꯜꯁꯨ ꯃꯩꯔꯥꯕꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯕꯨ ꯌꯦꯡꯂꯗꯨꯅ ꯂꯩꯖꯍꯧꯏ. ꯃꯩꯔꯥꯕ ꯑꯁꯨꯝ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯀꯅꯥꯅ ꯆꯪꯅꯈꯤꯗ꯭ꯔꯕ ꯎꯃꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ. ꯂꯩꯋꯥꯏꯔꯕ ꯂꯩꯔꯦꯜ ꯑꯗꯨꯒꯤ ꯃꯀꯣꯟꯗꯨ ꯊꯤ ꯊꯤꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥ ꯌꯧꯔꯛꯄꯗꯗꯤ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯃꯝꯂꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯪꯅ ꯉꯥꯜꯂꯒ ꯂꯩꯔꯤꯕ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯩꯔꯥꯕꯅ ꯎꯔꯝꯃꯤ. ꯃꯩꯔꯥꯕ ꯃꯥꯏꯊꯣꯡꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯑꯗꯨꯒ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ, ꯑꯣ, ꯂꯩꯔꯦꯟ ꯃꯥꯅ ꯂꯧꯅꯝ ꯂꯪꯊꯥꯛꯄꯁꯤꯗ ꯑꯩꯁꯨ ꯊꯨꯔꯒꯦ. ꯑꯗꯨꯒ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯔꯝꯅ ꯌꯥꯏꯕꯤ ꯂꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯀꯣ. ꯂꯧꯅꯝ ꯍꯩꯕ ꯂꯩꯔꯦꯟꯅ. ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯩꯔꯦꯟ ꯑꯗꯨꯒꯤ ꯃꯈꯅꯥꯎ ꯃꯅꯨꯡꯗ ꯃꯩꯔꯥꯕꯁꯨ ꯆꯪꯁꯤꯜꯂꯤ. ꯃꯩꯔꯥꯕ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯩꯔꯦꯜ ꯑꯗꯨ ꯀꯥꯊꯣꯛꯂꯝꯕ ꯃꯌꯥ ꯑꯗꯨ ꯎꯝꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯏ. ꯁꯣꯝꯗꯅ ꯃꯩꯔꯥꯕꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯂꯩꯔꯦꯜ ꯑꯗꯨꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯌꯥꯏ ꯑꯗꯨ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯝꯂꯕ ꯆꯥꯗ ꯊꯛꯇꯕꯅ ꯃꯌꯥꯡ ꯑꯗꯨꯁꯨ ꯈꯔ ꯈꯔ ꯀꯪꯂꯕ ꯅꯨꯄꯥ ꯑꯅꯤꯅ ꯃꯨꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ. ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯝꯂꯕ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯂꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕ ꯑꯣꯏꯔꯝꯃꯤ. ꯃꯈꯣꯏꯗꯤ ꯌꯥꯏ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯂꯩꯔꯦꯜ ꯑꯗꯨꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯈꯤꯕ ꯑꯣꯏꯕꯅ ꯁꯛꯐꯝ ꯑꯗꯨ ꯏꯀꯥꯏ ꯀꯥꯏꯅ ꯂꯩꯔꯝꯂꯦ. ꯃꯩꯔꯥꯕꯁꯨ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯊꯤꯟꯊꯗꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯌꯥꯝ ꯍꯔꯥꯎꯅ, ꯇꯥꯆꯧ, ꯇꯌꯥꯏ. ꯃꯩꯔꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕꯅ ꯃꯩꯔꯥꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯑꯗꯨꯒ, ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯌꯥꯏ ꯑꯁꯤꯕꯨ ꯃꯨꯟꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏꯔꯛꯏ. ꯈꯥꯕꯅꯁꯨ ꯍꯥꯏꯔꯛꯏ, ꯇꯥꯆꯧ, ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏ ꯑꯁꯦ ꯃꯨꯟꯕ ꯂꯥꯛꯄ ꯑꯉꯥꯡ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯃꯩꯔꯥꯕꯗꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯅꯤꯗꯨꯕꯨ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯇꯥꯆꯧ, ꯇꯌꯥꯏ, ꯑꯩ ꯅꯣꯏꯒꯤ ꯅꯔꯦꯝꯈꯥꯛꯀꯤ ꯅꯅꯥꯎꯅꯤ. ꯏꯃꯥꯅ ꯇꯥꯆꯧꯒ ꯇꯌꯥꯏꯒ ꯍꯜꯂꯛꯄ ꯉꯁꯤꯁꯨ ꯋꯥꯅ ꯉꯥꯏꯔꯤ ꯇꯥꯆꯧ. ꯃꯃꯥ ꯄꯜꯂꯛꯄꯗꯨꯗ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕ ꯇꯥꯏꯕꯪ ꯋꯥꯈꯜ ꯈꯪꯂꯛꯂꯛꯏ. ꯄꯤꯕꯥꯔꯦꯜꯅ, ꯑꯩꯈꯣꯏꯕꯨ ꯍꯜꯂꯛꯄ ꯏꯃꯥꯅ ꯉꯁꯤꯁꯨ ꯉꯥꯏꯍꯧꯔꯦ ꯍꯥꯏꯕ. ꯑꯩꯈꯣꯏꯗꯤ ꯌꯥꯏ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯂꯩꯔꯕꯣꯏꯔꯦ. ꯈꯥꯕꯅꯁꯨ, ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯉꯥꯏꯕꯗ ꯋꯥꯔꯝꯂꯅꯤ. ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ.
Taso, tayay, ngahak tangay ko. Si haiduna, magi makwang na yeblakpa. Sangay heba thangadu puthoraktuna, puknung adomdagi, thangduna, patlaw na tindoraktuna. Laywayraba lerel adugi mabuktu, mayraba na khaidokle. Adumna, mabuk adu khaidoklabaduda, lerel adudi, hongna muktang khonglamlaga, magi aroiba haibdu oikirami. Mayraba na lerel adugi mabuk adu khaidokladuna, pibarel amadi khababu, mapana puthorei. Matam kuirabagi matungda mapagi sangsarbu amuk hana uzaba phangmasida pibarel amadi khaba yamna haraujarami. Mayraba makhut ani sangduna chena konaduna machimana makoi ahum punna nowinarami. Mayraba pibarel amadi khaba upuduna lakpa ubada khulgi miyam adu yamna ngaknarami adubu mama oiriba thambaldi kaitharba masa ni sakphamdu yengjaraga mathamoido pena kaptuna masa ahumbu mathada chena konsinjai. Asumna masa ahum puna lairabada thambal awaba haibdu kaukre nokna nokna mapunsidu lelami. Nongmanini matungdadi masimanaw ahumna sangduna pata kumlaga mapagi yet thangba kuningthogi khujin mamai adu lairi haibdu thirami. Haibaga tawbaga khambatongi yet thangba kuningthogi khujin mamai adu phanglami. Layaikraba khambatongi khujin mamai adu thambalna cheksina numi khudingi uchan maira kachadun latlami. Thambalgini haibada kana lairamdabudu ngasidi Mayrababu macha oina phangjarabada sa kaina machijak oikhre khaluraba pibarel amadi khabasu amuk halaktuna mayrabaga punna nungsi sanana awaba haibadu khangdana nungaini lelami. Adubu miyoibagi punsi kuba khunamni tambangamde hainabaduni. Ngasi harau minok tamlamba thambalgi punsida nongdamana karibu tambiriba khangmangamlamde. Adumna thambal masa ahumgi mama oiduna punna nungaini lakpana Chahi kharagi matungdani khulgi miyamna thambalbu tathi tawoina ningphu ngangna saknarakpa pibarel amadi khabana taba haurakle. Nongmagi numit amada pibarel amadi khabana singchanba halakpa matamda lambida chatpa ahal ama anina wari sanaramdu tare ahal amana. Thambalase piklingaidagi apokpa palem padop kainakre khanduna aikhoina luna chana yokpi thakpirakpado madi maram chachumdaba nupi mo oiramleni itaw. Hoine, haigumladana magi masana patomba Mayraba haiba ama lairibase khambatuna layakram matungda phangjabani ko. Ihe masak matau phajaribadudi aduna aran malamcha chalubadagi phanglakpa angang oigani ne mapuroibadusu lanjadabani magi nupina aran ma chaluba leibadagi nauna nungaphi oirambadai. O pamuida khambatonda Lambida chatliba ahal ani ahumdugi waridu tarubadagi pibarel amadi khaba mayhauna saukiba haibadu oirami. Pibarel amadi khaba mayum hek yaurukpaga Mayrababu kaurei. Mayraba, hey Mayraba, thulaulo. Asumna yam sauna kaurei. Thambalsu yena kha adomda mana masing khara heklingai laukhongbagi khonjel lama tai haiduna hatu mangol adomna lai. Mayrabasu pundagi ising khuzai makanduna puthoraktuna. Taso kai haige si Tasugutege waramlani haidana aini ising kalakpani. Adumna harau-harauna ising adu pizai. Pibarel asawbana henkibana Mayrabana harau-harau pirakliba ising adu phatkan thoi. Mayrabasu mayamagi thamoida phawriba asaw wakhalun adu khangladuna tapna hairi. Taso ima bulana wada loiba nangdi pibarelna. Kanagi taso ha kanagi taso no nangdi aikhoige itinaba nate nangdi lamja sarani lamjasara. Asumna sauna hairei. Thambalsu makhunna pairama polang adu leimaida thamlamduna. Karino ne asauba nangba nanauna phajana ingthi nungaina ngangbi sakpi yadabra. Khabana ima mabo aikhoigi nauro madi mathongrom khangdaba lamjasara mabu yumsida lenba yaroi. Yaima karino nangna haribado ha nanausi noida kari line khrabage Pibarelna imasu khulgi miyamna aikhoiba kayam thina ngangna saknaribi haibado imadi amada khanglamloi. Si hairamlaga amuk Mayrabada makut thiladuna makha tarei. Hey nang yumsida ngasigi leiba yaroi yamthun yumse thadoktuna nang chakhigadabani. Thambalna kaina asauba yaima nakhoini haininglibase ha karino. Khabana ima ai isilsina panba phau tukachai. Aikoi khulgi miyam mak asida ipai si thangalaga ichit pa phau ngamche. Kari haiba
ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯏꯃꯥ ꯏꯆꯥꯒꯤ ꯃꯔꯝꯗ ꯀꯔꯤ ꯐꯠꯇꯕ ꯉꯥꯡꯅꯔꯕ? ꯃꯩꯔꯥꯕꯅ ꯏꯃꯥ, ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯑꯩꯁꯦ ꯏꯃꯥꯅ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯂꯨꯔꯒ ꯄꯣꯛꯂꯛꯄ ꯃꯆꯥꯅꯤ ꯍꯥꯏꯅ ꯏꯃꯥꯕꯨꯁꯨ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯔꯦ꯫ ꯑꯗꯨꯅꯅꯦ ꯉꯁꯤ ꯇꯥꯆꯧꯒꯗ ꯌꯥꯏꯒꯅ ꯁꯥꯎꯔꯤꯕꯁꯤ ꯏꯃꯥ꯫ ꯄꯤꯕꯥꯔꯦꯜꯅ ꯀꯧꯔꯛꯀꯅꯨ, ꯅꯆꯤꯜꯂꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯆꯧ ꯍꯥꯏꯅ ꯀꯧꯔꯛꯀꯅꯨ꯫ ꯅꯪ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ? ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ? ꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜꯗ ꯇꯥꯄꯤꯡ ꯇꯥꯄꯤꯡ ꯀꯥꯈꯠꯂꯛꯇꯨꯅ ꯃꯩꯔꯥꯕꯕꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯏꯟꯊꯈꯤ꯫ ꯊꯝꯕꯥꯜꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯩꯔꯥꯕꯕꯨ ꯍꯧꯒꯠꯄꯤ, ꯑꯗꯨꯒ ꯊꯝꯕꯥꯜ ꯁꯥꯎꯅꯤꯡꯕꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯆꯧꯕ, ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯛꯊꯣꯛꯀꯤ ꯏꯆꯥꯅꯤꯀꯣ? ꯂꯩꯋꯥꯏꯈ꯭ꯔꯕ ꯅꯄꯥꯕꯨꯡ ꯑꯗꯨꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯂꯝꯂꯤꯕꯅꯤ꯫ ꯂꯩꯋꯥꯏꯈ꯭ꯔꯕ ꯅꯄꯥꯕꯨꯡ ꯑꯗꯨꯅ ꯊꯝꯂꯝꯕ ꯏꯅꯤ ꯍꯥꯏꯕꯗ ꯀꯔꯤꯗ ꯃꯇꯤꯛ ꯆꯥꯔꯤꯕꯒꯦ ꯅꯈꯣꯏꯁꯤꯕꯣ? ꯃꯩꯔꯥꯕ ꯇꯞꯅ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯅꯆꯥꯗꯤ ꯃꯥꯡꯖꯧꯅꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯒ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯈꯥꯕꯗ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ, ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯍꯦꯟꯅ ꯊꯧꯕꯅꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯆꯔꯤꯕ ꯃꯤꯑꯣꯏꯕ ꯅꯪꯒꯤ ꯊꯃꯣꯏꯗꯁꯨ ꯁꯥꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯔꯕ ꯁꯛꯂꯣꯟ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯎꯠꯊꯣꯛꯆꯔꯤꯗꯅ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕ ꯃꯥꯂꯪ ꯑꯗꯨꯗ ꯄꯥꯏꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯊꯝꯕꯥꯜꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯃꯩꯔꯥꯕꯅ, ꯑꯩꯗꯤ ꯏꯃꯥ ꯅꯪꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯥꯒꯤ ꯑꯋꯥꯕ ꯀꯣꯛꯍꯜꯂꯒꯦ ꯍꯥꯏꯅ ꯇꯥꯏꯕꯪꯁꯤꯗ ꯈꯣꯡꯗꯥꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯇꯨꯡ ꯏꯟꯕꯤꯔꯣ꯫ ꯂꯩꯔꯕꯥꯛ ꯇꯝꯅ ꯅꯆꯥꯅ ꯏꯃꯥꯕꯨ ꯄꯨꯖꯔꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯊꯝꯕꯥꯜꯕꯨ ꯈꯨꯠꯁꯝꯗꯨꯅ ꯃꯥꯂꯪ ꯑꯗꯨꯗ ꯑꯁꯨꯝ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯩꯔꯥꯕ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯖꯗꯨꯅ ꯃꯥꯂꯪ ꯑꯗꯨꯗ ꯄꯥꯏꯔꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯃꯥꯂꯦꯝꯗ ꯂꯩꯍꯧꯔꯤꯕ ꯅꯆꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈꯤꯗꯨꯅ ꯃꯥꯏꯂꯦꯟ ꯌꯦꯡꯕꯤꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯄꯥꯎꯃꯩꯂꯝꯃꯤ꯫ ꯃꯥꯂꯦꯝꯗꯁꯨ ꯈꯥꯕ ꯑꯃꯗꯤ ꯄꯤꯕꯥꯔꯦꯜꯁꯨ ꯀꯞꯅ ꯀꯞꯅ ꯃꯃꯥꯕꯨ ꯀꯧꯖꯔꯤ꯫ ꯄꯤꯕꯥꯔꯦꯜꯅ, ꯏꯃꯥ, ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣꯕ꯫ ꯄꯪꯂꯕ ꯅꯆꯥ ꯑꯅꯤꯕꯨ ꯏꯃꯥꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯥꯎꯕ ꯑꯃꯅ ꯊꯨꯝꯃꯠꯈꯤꯕꯅ ꯏꯃꯥ ꯑꯃꯗꯤ ꯏꯅꯥꯎꯕꯨ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ꯫ ꯏꯃꯥ, ꯅꯪꯕꯨ ꯅꯆꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯈꯨꯝꯂꯛꯈꯣ꯫ ꯅꯆꯥꯅ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡꯖꯈꯤꯒꯦ, ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯂꯣꯝꯅ ꯐꯪꯖꯈꯤꯒꯦ꯫ ꯃꯁꯥꯒꯤ ꯇꯦꯡꯊꯥꯈꯣꯜꯕꯨ ꯇꯥꯕ ꯉꯝꯒꯗꯕ ꯃꯥ ꯑꯣꯏꯕꯤꯕꯨ ꯃꯥꯂꯦꯝ ꯑꯁꯤ ꯂꯩꯔꯝꯒꯗ꯭ꯔꯥ? ꯂꯩꯔꯝꯂꯣꯏ꯫ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯃꯁꯥꯅ ꯆꯥꯃꯔꯛ ꯂꯥꯟꯈ꯭ꯔꯕꯁꯨ ꯂꯤꯁꯤꯡꯂꯛ ꯉꯥꯛꯄꯤꯕ ꯉꯝꯕ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯁꯥꯅ ꯇꯦꯡꯊꯥꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯨꯕꯗ ꯊꯝꯕꯥꯜꯁꯨ ꯃꯁꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯄꯣꯛꯂꯤꯕꯅꯤꯅ ꯑꯃꯨꯛꯇꯪ ꯇꯨꯡꯍꯟꯅ ꯃꯥꯂꯦꯝꯗ ꯌꯦꯡꯂꯨꯕꯅ ꯄꯣꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯖꯔꯛꯇ꯭ꯔꯕꯤ ꯑꯋꯥꯕꯗꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕꯤ ꯊꯝꯕꯥꯜ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯄꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯩꯔꯥꯕꯗꯤ ꯑꯁꯨꯝ ꯄꯥꯏꯈꯠꯈꯤꯕꯗꯒꯤ ꯂꯩꯔꯩꯄꯥꯛ ꯐꯪꯕ ꯉꯝꯖꯈ꯭ꯔꯦ꯫ ꯑꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯔꯛꯂꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯊꯝꯕꯥꯜꯗꯤ ꯃꯥꯂꯦꯝ ꯂꯩꯗ ꯀꯨꯝꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯕꯁꯨ ꯐꯪꯗ ꯂꯩꯔꯩꯄꯥꯛꯇ ꯀꯥꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯐꯪꯕꯁꯨ ꯉꯝꯗ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯄꯟꯗꯨꯅ ꯋꯥꯅ ꯆꯥꯛꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯅꯤꯡꯉꯝꯗꯅ ꯀꯞꯆꯕꯒꯤ ꯄꯤꯔꯥꯡ ꯑꯗꯨꯅ ꯅꯨꯡꯂꯤꯛ ꯑꯣꯏꯅ ꯃꯥꯂꯦꯝꯗ ꯍꯩꯊꯔꯤ꯫